ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯉꯁꯤ ꯋꯥꯔꯤ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯔꯦ ꯑꯗꯣ ꯉꯁꯤ ꯋꯥꯔꯤꯁꯤꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯊꯣꯛꯈꯤꯕꯀꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯨꯝꯕ ꯕꯨꯂꯤꯡ ꯀꯦꯁ ꯑꯃꯒꯤ ꯋꯥꯔꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯣ ꯋꯥꯔꯤꯁꯦ ꯍꯧꯖꯔꯛꯑꯒꯦ ꯁꯨꯝ ꯑꯗꯣ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯦꯀꯣ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯂꯥꯏꯖ ꯀꯧꯋꯦ ꯃꯥꯁꯦ ꯀ꯭ꯂꯥꯁ 10 ꯇꯝꯂꯝꯃꯦꯀꯣ ꯃꯥꯅ ꯀꯥꯕ ꯁ꯭ꯀꯨꯜꯒꯤ ꯃꯃꯤꯡꯁꯦ ꯖꯦꯟꯁꯀꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯀꯣ ꯁꯤꯗ ꯀꯥꯔꯝꯃꯦ ꯑꯗꯣ ꯃꯥꯁꯦ ꯌꯥꯝꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯑꯗꯨꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯣꯖꯥꯅ ꯍꯥꯏꯕ ꯏꯟꯕ ꯑꯗꯒꯤꯗꯤ ꯃꯣꯏꯒꯤ ꯄꯦꯔꯦꯟꯁ ꯂꯩꯔꯤꯕ ꯃꯌꯥꯝ ꯀꯣ ꯑꯗꯒꯤꯗꯤ ꯑꯣꯖꯥꯁꯤꯡ ꯑꯗꯒꯤꯗꯤ ꯃꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯗꯨꯒ ꯒ꯭ꯔꯥꯟꯐꯥꯗꯔ ꯒ꯭ꯔꯥꯟꯃꯥꯗꯔ ꯃꯕꯣꯛ ꯃꯌꯥꯝꯁꯤꯅ ꯃꯣꯏꯁꯦ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅ ꯌꯦꯡꯕ ꯃꯇꯝꯗ ꯍꯦꯛ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯌꯥꯝꯅ ꯍꯩꯕ ꯏꯟꯕ ꯑꯗꯨꯒ ꯌꯥꯝꯅ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯈꯪꯕꯀꯣ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤꯅ ꯃꯥꯁꯦ ꯃꯌꯥꯝꯅ ꯂꯣꯏꯅ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯃꯤꯠꯌꯦꯡꯗ ꯎꯏꯀꯣ ꯑꯗꯣ ꯃꯥꯒꯤ ꯄꯦꯔꯦꯟꯁꯁꯦ ꯑꯁꯤꯁꯦ ꯀꯥꯔ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯂꯩꯈꯤꯗꯕꯅꯦꯀꯣ ꯄꯦꯔꯦꯟꯁꯁꯦ ꯑꯗꯣ ꯃꯥꯁꯤꯅ ꯆꯍꯤ 2 ꯐꯥꯔꯤꯉꯩꯗꯀꯣ ꯑꯗꯨꯗ ꯂꯩꯈꯤꯗꯕꯅꯦ ꯑꯗꯣ ꯃꯣꯏꯁꯦ ꯍꯥꯟꯅ ꯑꯃꯦꯔꯤꯀꯥꯗ ꯂꯩꯔꯝꯃꯦꯀꯣ ꯑꯃꯦꯔꯤꯀꯥꯗ ꯂꯩꯔꯝꯕꯗꯒꯤ ꯃꯥꯁꯦ ꯄꯦꯔꯦꯟꯁ ꯂꯩꯈꯤꯗꯕꯗꯒꯤ ꯃꯥꯁꯦ ꯑꯣꯔꯐꯥꯟ ꯑꯣꯏꯕꯗꯒꯤ ꯃꯥꯁꯦ ꯃꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯇꯧꯔꯒ ꯃꯥꯒꯤ ꯃꯕꯣꯛꯅ ꯃꯥꯁꯦ ꯂꯧꯁꯤꯜꯂꯒ ꯃꯥꯅ ꯃꯕꯣꯛꯀ ꯂꯩꯔꯛꯄꯅꯦꯀꯣ ꯑꯗꯨꯒ ꯃꯣꯏꯁꯦ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯈꯨꯡꯒꯪꯒꯤ ꯃꯇꯥꯏꯀꯣ ꯑꯗꯨꯋꯥꯏꯗꯅꯤ ꯂꯩꯔꯤꯁꯦ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯗꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯌꯥꯝꯅ ꯁꯍꯔ ꯀꯩꯀꯩ ꯑꯗꯨꯗ ꯂꯩꯕ ꯅꯠꯇꯦꯕꯀꯣ ꯈꯨꯡꯒꯪꯒꯤ ꯃꯇꯥꯏ ꯑꯃꯗ ꯂꯩꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯑꯃꯗ ꯀꯥꯔꯒ ꯑꯗꯨꯃꯥꯏꯅ ꯏꯆꯝ ꯆꯝꯅ ꯂꯩꯖꯕꯅꯦꯀꯣ ꯃꯣꯏꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯎꯄꯥ ꯑꯃ ꯂꯩ ꯃꯥꯒꯤ ꯃꯅꯥꯎꯄꯥꯒꯤ ꯃꯃꯤꯡꯁꯦ ꯖꯦꯝꯁ ꯀꯧꯔꯝꯃꯤꯀꯣ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯎꯄꯥꯁꯦ ꯍꯧꯖꯤꯛ ꯆꯍꯤ ꯃꯨꯛꯇ ꯁꯨꯗ ꯉꯥꯏꯔꯤꯀꯣ ꯆꯍꯤ 12 ꯃꯨꯛꯇ ꯁꯨꯗ ꯉꯥꯏꯔꯤ ꯃꯥꯁꯦ ꯀ꯭ꯂꯥꯁ ꯇꯝꯃꯤꯀꯣ ꯀ꯭ꯂꯥꯁ 5 ꯇꯝꯃꯤꯀꯣ ꯑꯗꯨ ꯃꯇꯝꯁꯤꯗ ꯑꯗꯣ ꯃꯥꯁꯦ ꯇꯧꯔꯦ ꯃꯥꯅ ꯀꯥꯕ ꯁ꯭ꯀꯨꯜꯁꯦ ꯑꯁꯤꯗ ꯃꯥꯁꯦ ꯑꯣꯖꯥꯁꯤꯡꯅ ꯑꯗꯒꯤꯗꯤ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯄꯦꯔꯦꯟꯁ ꯀꯣ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯄꯦꯔꯦꯟꯁꯁꯤꯡꯅ ꯃꯥꯁꯦ ꯑꯗꯨꯝ ꯃꯃꯤꯡꯁꯦ ꯇꯥꯏꯌꯦꯕ ꯀꯩꯒꯤꯅꯣ ꯇꯥꯔꯗꯤ ꯃꯥꯁꯦ ꯀ꯭ꯂꯥꯁꯀꯤ ꯇꯣꯞꯄꯔꯅꯦꯀꯣ ꯃꯥꯁꯦ ꯂꯥꯏꯔꯤꯛꯁꯦ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯕ ꯑꯗꯨꯒ ꯍꯥꯏꯕ ꯉꯥꯡꯕ ꯌꯥꯝ ꯏꯟꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯝꯃꯦ ꯑꯗꯣ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯃꯄꯥꯟꯗꯒꯤ ꯍꯦꯛ ꯌꯦꯡꯕꯗꯗꯤ ꯄꯔꯐꯦꯛ ꯑꯣꯏꯅ ꯑꯗꯨꯝ ꯎꯏꯀꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯊꯋꯥꯏ ꯆꯪꯗꯅ ꯃꯕꯣꯛꯀꯤ ꯁꯦꯕꯥ ꯇꯧꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯖꯕꯅꯦꯕꯀꯣ ꯃꯥꯁꯦ ꯑꯗꯨꯕꯨ ꯃꯥꯁꯦ ꯇꯧꯋꯦꯕ ꯃꯥꯁꯦ ꯁꯛꯇꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯛ ꯐꯖꯕ ꯅꯠꯇꯦꯕ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯁꯛꯁꯦ ꯀꯩ ꯍꯥꯏꯅꯤ ꯊꯤꯕꯁꯨ ꯅꯠꯇꯦꯕ ꯃꯥꯁꯦ ꯀꯩꯒꯨꯝꯕ ꯃꯥꯒꯤ ꯕ꯭ꯌꯨꯇꯤ ꯁ꯭ꯇꯦꯟꯗꯔꯠꯁꯦ ꯀꯩ ꯍꯥꯏꯅꯤ ꯃꯥꯒꯤ ꯃꯁꯛꯁꯦ ꯑꯇꯣꯞꯄ ꯃꯤꯈꯩꯅ ꯌꯦꯡꯕꯗꯗꯤ ꯑꯇꯣꯞꯄ ꯋꯥꯔꯜ ꯋꯥꯏꯗ ꯑꯣꯏꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯁꯛꯁꯦ ꯐꯖꯕ ꯆꯤꯡꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗꯗꯤ ꯃꯥꯒꯤ ꯃꯁꯛꯁꯦ ꯊꯤꯕ ꯆꯤꯡꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥ ꯃꯁꯥꯅꯁꯨ ꯈꯪꯖꯗꯦꯕ ꯁꯤ ꯄꯣꯠꯁꯦ ꯀꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯁꯛꯁꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯌꯨꯇꯤ ꯁ꯭ꯇꯦꯟꯗꯔꯠ ꯑꯃꯗ ꯆꯟꯗ꯭ꯔꯒꯁꯨ ꯑꯇꯣꯞꯄ ꯀꯩ ꯍꯥꯏꯅꯤ ꯋꯥꯔꯜ ꯋꯥꯏꯗ ꯑꯣꯏꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯁꯛꯁꯦ ꯐꯖꯕ ꯑꯗꯨꯒꯨꯝꯕ ꯆꯤꯡꯕꯅꯦꯅ ꯃꯥ ꯃꯁꯥꯅ ꯈꯪꯖꯗꯦꯕ ꯑꯗꯨꯕꯨ ꯁꯤꯒꯤ ꯄꯣꯠꯁꯦ ꯀꯩꯅꯣꯅꯗꯤ ꯈꯪꯉꯦꯕ ꯃꯣꯏ ꯀ꯭ꯂꯥꯁꯃꯦꯠꯇꯀꯣ ꯌꯥꯎꯔꯤꯕ ꯃꯣꯏꯒꯤ ꯅꯨꯄꯤ 3 ꯌꯥꯎꯋꯦꯀꯣ ꯑꯃꯁꯤꯅ ꯑꯦꯟꯖꯦꯂꯤꯅꯥ ꯀꯧꯏ ꯑꯃꯁꯤꯅ ꯀꯧꯏ ꯀꯩ ꯍꯥꯏꯈ꯭ꯔꯦ ꯃꯣꯏ ꯃꯃꯤꯡꯗꯨ ꯂꯤꯟꯗꯥ ꯀꯧꯏꯀꯣ ꯑꯗꯨꯒ ꯑꯃꯁꯤꯅ ꯃꯦꯔꯤ ꯀꯧꯏ ꯃꯣꯏ 3ꯁꯦ ꯌꯥꯝꯅ ꯇꯧꯕ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯏꯕ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯄ ꯉꯥꯛꯇꯅꯦꯕꯀꯣ ꯑꯦꯟꯖꯦꯂꯤꯅꯥꯁꯦ ꯑꯁꯤꯅ ꯇꯧꯗꯣꯏꯅꯦ ꯃꯥꯒꯤ ꯃꯣꯏ ꯐꯦꯃꯤꯂꯤꯁꯦ ꯁꯔꯀꯥꯔꯒꯤ ꯊꯕꯛꯀ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯃꯣꯏ ꯕꯕꯥꯁꯦ ꯀꯁꯇꯝ ꯑꯣꯐꯤꯁꯔꯒ ꯑꯣꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯣꯏꯗꯣꯏꯅꯤꯀꯣ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯄ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒ ꯂꯤꯟꯗꯥꯁꯦ ꯑꯁꯤꯅ ꯃꯥꯒꯤ ꯐꯥꯗꯔꯁꯦ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯣꯏꯔꯒ ꯑꯗꯨꯃꯥꯏꯅ ꯑꯆꯧꯕ ꯀꯝꯄꯦꯅꯤ MNCꯗ ꯌꯥꯎꯕꯀꯣ ꯑꯗꯨꯒꯨꯝꯕ ꯀꯝꯄꯦꯅꯤ ꯑꯃꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯒ ꯃꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕꯀꯣ ꯑꯗꯨꯒꯨꯝꯕ ꯏꯃꯨꯡ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯂꯥꯁ ꯃꯦꯔꯤꯁꯦ ꯑꯁꯤꯅ ꯃꯣꯏꯒꯤ ꯁ꯭ꯀꯨꯜꯗꯨꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯀꯣ ꯑꯗꯨꯒꯤ ꯃꯣꯏꯒꯤ ꯃꯆꯥ ꯑꯣꯏꯗꯣꯏꯅꯦ ꯃꯥꯁꯦ ꯑꯗꯨꯒ ꯃꯣꯏ 3ꯁꯦ ꯌꯥꯝ ꯄꯨꯜꯂꯦꯕꯀꯣ ꯍꯥꯏꯗꯤ ꯐꯖꯅ ꯃꯣꯏ 3ꯁꯦ ꯄꯨꯜꯂꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯒ꯭ꯔꯨꯞ ꯑꯃꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯀꯥꯟꯗ ꯃꯣꯏꯁꯤꯗꯤ ꯈꯔ ꯐꯦꯁꯟ ꯐꯣꯔꯋꯥꯔꯗ ꯑꯣꯏꯀꯣ ꯑꯗꯨꯒ ꯃꯣꯏꯗꯤ ꯈꯪꯉꯦꯕ ꯍꯥꯏꯗꯤ ꯃꯣꯗꯦꯜꯈꯩꯒꯤ ꯐꯦꯁ ꯐꯤꯆꯔꯁ ꯑꯗꯒꯤꯗꯤ ꯇꯧꯕ ꯃꯦꯒꯥꯖꯤꯟꯁ ꯀꯩꯀꯩ ꯇꯣꯞ ꯃꯣꯗꯦꯜ ꯊꯣꯛꯄ ꯈꯣꯠꯄ ꯑꯗꯨꯒꯤ ꯃꯌꯥꯝꯁꯦ ꯃꯣꯏꯁꯨ ꯂꯣꯏ ꯎꯏꯗꯅ ꯑꯗꯨꯅ ꯃꯣꯏꯅ ꯈꯪꯉꯦꯕ ꯍꯥꯏꯗꯤ
ꯁꯤꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯃꯌꯥꯝꯁꯦ ꯃꯣꯏ ꯃꯁꯥꯅꯗꯤ ꯌꯥꯝ ꯆꯦꯟꯖꯅꯤꯡꯕ ꯑꯗꯨꯕꯨ ꯃꯣꯏꯗꯗꯤ ꯌꯥꯎꯗꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯂꯥꯏꯖꯁꯦ ꯑꯁꯤꯅꯗꯤ ꯃꯁꯥꯅꯗꯤ ꯈꯪꯖꯗꯕꯅꯦꯕ ꯑꯗꯨꯕꯨ ꯂꯥꯏꯖꯁꯤꯗꯗꯤ ꯃꯣꯏꯅ ꯍꯥꯏꯔꯤꯕ ꯀ꯭ꯋꯥꯂꯤꯇꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯌꯥꯎꯕ ꯋꯥꯡ ꯆꯥꯎꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯁꯛꯁꯦ ꯀꯩ ꯍꯥꯏꯅꯤ ꯃꯣꯗꯦꯜꯒꯤ ꯐꯤꯆꯔꯁꯀ ꯇꯥꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯀꯣ ꯑꯗꯨꯕꯨ ꯃꯣꯏꯅ ꯂꯥꯏꯖꯁꯦ ꯁꯤꯒꯤ ꯌꯥꯝꯅ ꯀꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯀꯜꯂꯛꯄꯁꯦ ꯍꯦꯟꯃꯟꯗꯅ ꯃꯣꯏꯅ ꯂꯥꯏꯖꯁꯦ ꯕꯨꯂꯤ ꯇꯧꯕ ꯍꯧꯗꯣꯏꯅꯦꯕꯀꯣ ꯂꯥꯏꯖꯁꯦ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯍꯧꯗꯣꯏꯅꯦꯕ ꯕꯨꯂꯤꯡ ꯇꯧꯕꯁꯦ ꯑꯗꯩ ꯀꯃꯥꯏꯅ ꯍꯧꯔꯛꯀꯦꯗ ꯂꯥꯏꯖꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝ ꯐꯖꯅ ꯄꯥꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯦꯀꯣ ꯑꯗꯨꯅ ꯂꯥꯏꯖꯒꯤ ꯁ꯭ꯀꯨꯜ ꯂꯥꯛꯄꯒꯤ ꯂꯝꯕꯤꯁꯦ ꯑꯁꯤꯗ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯔꯒ ꯃꯣꯏ ꯁꯥꯏꯀꯜꯁꯦ ꯁꯤꯟꯅꯗꯕ ꯁꯥꯔꯒ ꯃꯣꯏꯁꯦ ꯉꯥꯏꯔꯒ ꯂꯩꯔꯅꯤꯗꯅ ꯑꯗꯨꯒ ꯂꯥꯏꯖꯁꯤꯗ ꯃꯣꯏꯁꯦ ꯈꯥꯝꯃꯒ ꯂꯥꯏꯖ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯒꯤ ꯁꯥꯏꯀꯜꯁꯦ ꯑꯩꯈꯣꯏ ꯁꯥꯏꯀꯜꯁꯦ ꯌꯥꯈꯤꯗ꯭ꯔꯦ ꯈꯣꯠꯈꯤꯗ꯭ꯔꯦ ꯅꯪꯒꯤ ꯁꯥꯏꯀꯜꯗꯣ ꯀꯩꯅꯣ ꯇꯧꯔꯒ ꯉꯥꯛꯇꯪ ꯀꯩꯅꯣ ꯇꯧꯔꯒ ꯂꯧꯔꯨꯒꯦ ꯑꯗꯨꯒ ꯑꯁꯣꯝ ꯅꯥꯀꯟꯗ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯩꯒꯤ ꯑꯩꯈꯣꯏ ꯕꯥꯗꯒꯤ ꯁꯥꯏꯀꯜ ꯑꯃ ꯂꯧꯍꯜꯂꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯑꯒ ꯁꯤꯒꯤꯁꯦ ꯁꯦꯝꯅꯕ ꯈꯣꯠꯅꯕ ꯑꯩ ꯁꯥꯏꯀꯜꯒꯤ ꯆꯦꯟꯁꯦ ꯌꯥꯈꯤꯗ꯭ꯔꯦ ꯈꯣꯠꯈꯤꯗ꯭ꯔꯦ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯁꯤꯟꯅꯔꯦꯗꯅ ꯑꯗꯨꯒ ꯃꯣꯏꯅ ꯀꯩꯅꯣꯒꯤ ꯉꯁꯥꯏꯒꯤ ꯂꯥꯏꯖꯒꯤ ꯁꯥꯏꯀꯜꯁꯦ ꯑꯁꯤ ꯂꯧꯔꯒ ꯁ꯭ꯀꯨꯜꯁꯦ ꯆꯠꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯒ ꯅꯨꯃꯤꯠꯁꯤꯅ ꯀꯩ ꯅꯨꯃꯤꯠꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯦꯛꯖꯥꯝꯒꯤ ꯀꯩꯅꯣ ꯅꯨꯃꯤꯠꯇ ꯃꯦꯠꯁ ꯁꯣꯛꯄ ꯅꯨꯃꯤꯠ ꯑꯣꯏꯗꯣꯏꯕꯀꯣ ꯑꯗ ꯃꯣꯏꯅ ꯂꯥꯏꯖꯁꯤꯗꯤ ꯁꯣꯝꯅꯥꯀꯥꯟꯗ ꯑꯩꯗꯣ ꯑꯦꯛꯖꯥꯝ ꯂꯩꯕꯅꯦ ꯈꯣꯠꯄꯅꯦ ꯂꯥꯏꯔꯤꯛ ꯄꯥꯕ ꯈꯣꯠꯄ ꯑꯗꯨꯒꯤ ꯔꯤቫꯏꯁ ꯈꯤꯇꯪ ꯇꯧꯒꯗꯕꯅꯦ ꯈꯣꯠꯀꯗꯕꯅꯦꯅ ꯃꯥꯅ ꯍꯥꯏꯕꯅꯦꯕ ꯑꯗꯨꯕꯨ ꯁꯣꯝꯅꯥꯀꯥꯟꯗ ꯀꯩꯅꯣꯁꯤꯅ ꯅꯪ ꯑꯩꯈꯣꯏ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯗꯕꯒꯤꯅꯦ ꯈꯣꯠꯇꯕꯒꯤꯅꯦ ꯇꯧꯔꯒ ꯃꯣꯏꯅ ꯅꯝꯐꯨꯗꯅ ꯂꯥꯏꯖꯁꯤꯗꯤ ꯈꯤꯇꯪ ꯑꯗꯨꯝ ꯆꯝꯊꯣꯛꯄꯅꯤꯅꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯋꯦ ꯈꯣꯠꯂꯦ ꯁ꯭ꯀꯨꯜꯁꯦ ꯑꯁ꯭ꯋꯥꯏꯗ ꯍꯥꯏꯗꯤ ꯆꯦꯜꯂꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯤꯅꯤꯠ 10-30 ꯋꯥꯠꯂꯤꯕ ꯀꯩꯅꯣꯗꯣ ꯑꯦꯛꯖꯥꯝ ꯍꯧꯗꯧꯕ ꯑꯗꯨꯅ ꯆꯦꯜꯂꯁꯨ ꯅꯪꯗꯧꯕꯅꯤꯅ ꯃꯥꯁꯦ ꯃꯣꯏ ꯂꯥꯛꯇ꯭ꯔꯁꯨ ꯆꯦꯜꯂꯒꯦꯅ ꯈꯜꯂꯒꯀꯣ ꯃꯥꯁꯦ ꯑꯗꯨം ꯁꯥꯏꯀꯜꯁꯦ ꯄꯤꯈ꯭ꯔꯕꯀꯣ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯒꯤ ꯃꯦꯠꯁ ꯁꯣꯛꯄ ꯅꯨꯃꯤꯠꯁꯤꯅꯦꯕ ꯑꯦꯛꯖꯥꯝꯒꯤ ꯑꯗꯩ ꯆꯠꯈ꯭ꯔꯦꯀꯣ ꯃꯣꯏꯁꯦ ꯂꯥꯛꯃꯟꯗꯕꯗꯒꯤ ꯂꯥꯏꯖꯁꯤꯅ ꯃꯈꯣꯡꯅ ꯆꯦꯜꯂꯛꯑꯒ ꯑꯦꯛꯖꯥꯝꯁꯦ ꯍꯣꯕꯦ ꯆꯪꯉꯛꯑꯒ ꯊꯥꯏꯌꯦ ꯑꯗꯨꯀꯥꯟꯗ ꯃꯣꯏ ꯃꯌꯥꯝꯁꯤꯅ ꯀ꯭ꯂꯥꯁ ꯃꯅꯤꯡꯗ ꯐꯝꯃꯝꯃꯦ ꯑꯗꯨ ꯅꯣꯛꯁꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯂꯥꯏꯖ ꯀꯩꯅꯣ ꯇꯧꯕꯅꯦ ꯈꯣꯠꯄꯅꯦ ꯑꯩꯈꯣꯏ ꯁꯥꯏꯀꯜꯗꯣ ꯊꯤꯜꯂꯛꯀꯦ ꯇꯧꯕꯅꯦ ꯑꯗꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯁꯣꯝ ꯅꯥꯀꯟꯗ ꯑꯦꯛꯖꯥꯝ ꯍꯧꯔꯦ ꯍꯥꯏꯕꯒꯤ ꯊꯤꯡꯕꯒꯤ ꯊꯣꯛꯂꯛꯄ ꯌꯥꯗꯕꯅꯦ ꯈꯣꯠꯄꯅꯦ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯀꯩꯅꯣꯁꯦ ꯉꯁꯥꯏꯒꯤ ꯕꯨꯂꯤꯡ ꯇꯧꯕꯁꯦ ꯇꯞꯅ ꯁꯨꯝ ꯍꯧꯒꯠꯂꯛꯑꯦꯀꯣ ꯑꯗꯒꯤꯗꯤ ꯅꯣꯡꯃꯅ ꯀꯩꯅꯣ ꯇꯧꯔꯦ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯀꯩꯅꯣꯒꯤ ꯑꯦꯟꯖꯦꯂꯤꯅꯥꯒꯤ ꯃꯥꯅ ꯀꯩꯅꯣꯝꯃ ꯄꯨꯔꯛꯄ ꯖꯥꯠꯅꯤꯗꯅ ꯃꯥꯒꯤ ꯀꯝꯄꯥꯁ ꯑꯃ ꯑꯅꯧꯕ ꯑꯃ ꯄꯨꯔꯛꯄ ꯖꯥꯠꯅꯤꯗꯅ ꯑꯗꯩ ꯀꯝꯄꯥꯁ ꯃꯅꯨꯡꯁꯤꯗ ꯂꯨꯄꯥ 2,000 ꯍꯥꯞꯄ ꯃꯥꯅꯀꯣ ꯑꯗꯨꯒ ꯀꯝꯄꯥꯁꯁꯦ ꯃꯥꯡꯈ꯭ꯔꯦꯅ ꯃꯥ ꯇꯧꯔꯛꯇꯣꯏꯅꯦꯕ ꯀꯝꯄꯥꯁꯁꯦ ꯀ꯭ꯂꯥꯁꯁꯤꯗ ꯃꯥꯡꯈꯤꯕꯁꯤꯗ ꯀꯩꯅꯣ ꯇꯧꯔꯛꯇꯣꯏꯅꯦ ꯃꯥꯅ ꯉꯁꯥꯏꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯗ ꯃꯥꯅ ꯍꯦꯛꯇ ꯍꯧꯒꯠꯂꯒ ꯃꯥꯁꯤꯅ ꯑꯩ ꯀꯝꯄꯥꯁꯇꯣ ꯃꯥꯡꯈ꯭ꯔꯦ ꯈꯣꯠꯀꯦ ꯅꯣꯏ ꯕꯦꯛ ꯆꯦꯛ ꯇꯧꯒꯗꯕꯅꯦ ꯍꯧꯖꯤꯛ ꯀꯅꯥꯝꯇ ꯃꯄꯥꯟ ꯊꯣꯛꯈꯤꯕ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏ ꯇꯧꯔꯒ ꯃꯥꯁꯦ ꯍꯧꯒꯠꯂꯒ ꯃꯥꯅ ꯕꯣꯁ ꯁꯥꯔ ꯇꯧꯈꯠꯂꯛꯑꯦ ꯑꯗꯩꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯩꯅꯣꯁꯤꯅ ꯂꯥꯏꯖꯁꯤꯅ ꯀꯩꯅꯣꯗꯒꯤ ꯆꯪꯉꯛꯄ ꯋꯥꯁꯔꯨꯝ ꯊꯣꯛꯎꯕꯗꯒꯤ ꯆꯪꯉꯛꯇꯣꯏꯅꯦꯕ ꯑꯗꯨꯀꯥꯟꯗ ꯍꯦꯛ ꯃꯥꯒꯤ ꯕꯦꯛꯁꯦ ꯑꯁꯤꯗ ꯃꯣꯏꯅꯗꯤ ꯍꯥꯟꯅ ꯀꯝꯄꯥꯁꯁꯦ ꯍꯥꯞꯆꯤꯜꯂꯕꯅꯤꯀꯣ ꯑꯗꯩꯗꯤ ꯂꯥꯏꯖꯁꯦ ꯍꯦꯛ ꯂꯥꯛꯑꯦ ꯈꯟꯕꯒ ꯑꯩꯈꯣꯏ ꯕꯦꯛ ꯆꯦꯛ ꯇꯧꯔꯤ ꯈꯣꯠꯂꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯒꯤ ꯀꯝꯄꯥꯁꯇꯨꯗ ꯄꯩꯁꯥ ꯌꯥꯎꯕꯗꯣ ꯃꯥꯡꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯑꯗꯨꯅ ꯕꯦꯛ ꯆꯦꯛ ꯇꯧꯔꯤꯅꯦ ꯈꯣꯠꯂꯤꯅꯦ ꯇꯧꯔꯛꯑꯦ ꯑꯗꯨꯀꯥꯟꯗ ꯉꯁꯥꯏꯒꯤ ꯂꯥꯏꯖꯗꯣ ꯑꯗꯨꯅ ꯍꯦꯛ ꯆꯪꯉꯛꯄ ꯇꯥꯟꯖꯥꯁꯤꯗꯀꯣ ꯃꯣꯏꯅ ꯂꯥꯏꯖꯒꯤ ꯕꯦꯛꯁꯦ ꯄꯠ ꯍꯥꯡꯗꯣꯛꯑꯒ ꯒ꯭ꯔꯣꯡ ꯊꯥꯗꯩꯌꯦꯀꯣ ꯑꯗꯨꯀꯥꯟꯗ ꯀꯝꯄꯥꯁꯁꯦ ꯃꯥꯗꯤ ꯌꯥꯎ ꯂꯩꯔꯝꯃꯦ ꯑꯗꯩꯗꯤ ꯃꯣꯏꯅ ꯂꯥꯏꯖꯁꯤꯗ ꯍꯥꯏꯔꯦ ꯅꯪꯅ ꯀꯩꯅꯣꯁꯦ ꯑꯩ ꯀꯝꯄꯥꯁꯁꯦ ꯍꯨꯔꯥꯟꯕ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯍꯨꯔꯥꯜꯂꯒ ꯁꯤꯗ ꯄꯩꯁꯥ ꯌꯥꯎꯕꯩ ꯈꯪꯕꯒꯤ ꯅꯪꯅ ꯀꯩꯅꯣ ꯇꯧꯔꯒ ꯍꯨꯔꯥꯜꯂꯒ ꯅꯣꯏ ꯅꯪꯒꯤ ꯅꯅꯥꯎꯄꯥ ꯑꯃ ꯂꯩꯕꯗꯨꯒ ꯑꯆꯥꯄꯣꯠ ꯆꯥꯅꯕ ꯈꯣꯠꯅꯕ ꯇꯧꯔꯤ ꯑꯣꯏꯔꯝꯒꯅꯤ ꯈꯣꯠꯂꯝꯒꯅꯤ ꯔꯤꯁꯦꯁ ꯃꯇꯝꯗ ꯅꯪꯗꯤ ꯀꯌꯥꯝꯇꯒ ꯄꯨꯟꯕꯤꯗꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯣꯏ ꯃꯁꯦꯟ ꯁꯥꯟꯅꯔꯤ ꯑꯣꯏꯔꯝꯅꯤ ꯈꯣꯠꯂꯝꯅꯤ ꯇꯧꯔꯒ ꯑꯩꯒꯤ ꯀꯝꯄꯥꯁꯁꯦ ꯂꯤꯃꯤꯇꯦꯠ ꯑꯦꯗꯤꯁꯟꯅꯦ ꯀꯩꯅꯣꯗꯒꯤ ꯅꯍꯥꯟ ꯕꯕꯥꯅ ꯃꯄꯥꯟ ꯊꯣꯛꯎꯕꯗꯒꯤ ꯂꯩꯔꯛꯄꯅꯤ ꯈꯣꯠꯂꯛꯄꯅꯤ ꯅꯣꯏ ꯁ꯭ꯋꯥꯏꯗ ꯑꯝꯇ ꯐꯪꯖꯔꯝꯃꯣꯏ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯪꯅ ꯑꯩꯒꯤꯁꯦ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯈꯣꯠꯂꯝꯒꯅꯤꯅ ꯃꯣꯏꯁꯨ ꯐꯖꯅ ꯈꯠꯅꯔꯦꯀꯣ ꯅꯨꯃꯤꯠꯁꯦ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯒ ꯂꯥꯏꯁꯤꯅ ꯅꯠꯇꯦ ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦ ꯅꯪ ꯀꯝꯄꯥꯁꯇꯨꯒꯤ ꯃꯇꯥꯡꯗ ꯈꯣꯠꯇ ꯑꯩꯒꯤꯁꯨ ꯀꯝꯄꯥꯁ ꯑꯃ ꯂꯩꯖꯔꯤꯅꯤ ꯈꯣꯠꯂꯤꯅꯤ ꯑꯗꯨꯗ ꯑꯩꯅ ꯅꯪꯒꯤ ꯀꯝꯄꯥꯁꯇꯣ ꯄꯩꯁꯥ ꯌꯥꯎꯋꯦꯁꯨ ꯈꯪꯗꯦ ꯑꯗꯨꯒ ꯑꯩꯅ ꯅꯪꯒꯤ ꯀꯝꯄꯥꯁꯇꯣ ꯀꯩꯗꯧꯕꯩ ꯍꯨꯔꯥꯟꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯇꯧꯔꯦ ꯑꯗꯨꯀꯥꯟꯗ ꯃꯣꯏꯅ ꯁꯣꯝ ꯅꯆꯤꯟ ꯊꯤꯒꯅꯨ ꯏꯕꯦꯝꯃ ꯂꯣꯏ ꯈꯪꯉꯦ ꯅꯪ ꯇꯧꯔꯤꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯪꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔ ꯐꯖꯕꯤ ꯁꯥꯗꯅ ꯁꯣꯝ ꯅꯥꯀꯟꯗ ꯅꯁꯛꯅꯦ ꯊꯤꯒꯩ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯀꯩꯝꯇ ꯅꯪ ꯂꯥꯏꯔꯤꯛ ꯍꯩꯖꯕ ꯈꯛꯇꯅꯤ ꯂꯥꯏꯔꯤꯛꯇꯨꯁꯨ ꯅꯪ ꯀꯩꯅꯣꯗꯣ ꯀꯣꯄꯤ ꯇꯧꯔꯒ ꯁꯤꯜꯂꯒ ꯃꯌꯥꯝꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯕ ꯑꯦꯛꯖꯥꯝꯗ ꯁꯤꯜꯂꯒ ꯈꯣꯠꯂꯒ ꯐꯥꯁ ꯇꯥꯔꯤ ꯑꯣꯏꯔꯝꯒꯅꯤ ꯈꯣꯠꯂꯝꯒꯅꯤ ꯇꯧꯔꯒ ꯃꯥꯁꯦ ꯃꯌꯥꯝꯅ ꯉꯥꯡꯕꯁꯦ ꯃꯌꯥꯝꯁꯦ ꯅꯣꯛꯑꯦꯀꯣ ꯍꯥꯏꯗꯤ ꯑꯗꯨꯀꯥꯟꯗ ꯃꯥꯁꯦ ꯏꯀꯥꯏꯃꯟꯗꯅ ꯅꯨꯃꯤꯠꯁꯦ ꯀꯩꯅꯣ ꯇꯧꯔꯒ ꯕꯦꯒꯁꯦ ꯍꯥꯞꯆꯤꯜꯂꯒ मासे चेंग्रेको अदैदी मासे नोंगालगसु मयुमदा कहानी कप्पगा मासे अदुम लेरे अदै
ꯑꯗꯩ ꯅꯣꯡꯉꯥꯜꯂꯒꯁꯨ ꯃꯥꯁꯦ ꯁ꯭ꯀꯨꯜꯁꯦ ꯂꯥꯛꯇ꯭ꯔꯦꯀꯣ ꯁ꯭ꯀꯨꯜꯁꯦ ꯂꯥꯛꯇꯕꯗꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯀ꯭ꯂꯥꯁꯇ ꯑꯦꯁꯥꯏꯟꯃꯦꯟ ꯄꯤꯁꯟꯒꯗꯕ ꯅꯨꯃꯤꯠꯁꯨ ꯑꯣꯏꯕꯅꯦꯕ ꯑꯦꯁꯥꯏꯟꯃꯦꯟꯁꯨ ꯄꯤꯗ꯭ꯔꯦ ꯑꯗꯩꯗꯤ ꯀ꯭ꯂꯥꯁꯀꯤ ꯃꯥꯒꯤ ꯃꯥꯔꯛ ꯀꯩꯀꯩꯗꯣ ꯑꯦꯁꯥꯏꯟꯃꯦꯟ ꯄꯤꯗꯕꯗꯒꯤ ꯃꯥꯒꯤ ꯔꯦꯡꯛꯁꯦ ꯁꯨꯝ ꯇꯥꯕ ꯍꯧꯔꯛꯇꯣꯏꯅꯤꯀꯣ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯇꯧꯔꯒ ꯃꯥꯁꯦ ꯅꯣꯡꯃꯁꯦ ꯀꯩꯅꯣ ꯇꯧꯔꯒ ꯅꯨꯃꯤꯠ 6-4 ꯁꯨꯔꯒ ꯃꯥꯁꯦ ꯂꯥꯛꯇꯣꯏꯅꯦꯕꯀꯣ ꯂꯥꯛꯄꯁꯤꯗ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯗꯤ ꯃꯥꯁꯦ ꯂꯥꯛꯅꯤꯡꯕꯣꯏ ꯂꯥꯛꯅꯤꯡꯗꯕꯣꯏ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯥꯛꯄꯁꯦ ꯑꯁꯤꯗ ꯀꯩꯅꯣ ꯇꯧꯔꯒ ꯉꯁꯥꯏꯒꯤ ꯃꯣꯏ ꯀꯥꯡꯕꯨ ꯑꯍꯨꯝꯁꯦ ꯑꯁꯤ ꯉꯥꯏꯔꯒ ꯂꯩꯔꯝꯗꯣꯏꯅꯦꯕꯀꯣ ꯉꯥꯏꯔꯒ ꯂꯩꯔꯝꯃꯒ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦ ꯀꯩꯅꯣ ꯇꯧꯔꯒ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯃꯅꯥꯎꯄꯥꯗꯣ ꯑꯗꯨꯗ ꯃꯣꯏꯅ ꯑꯆꯥꯄꯣꯠ ꯄꯤꯖꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯅꯣꯏ ꯅꯆꯦꯗꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯇꯧꯔꯒ ꯃꯅꯥꯎꯄꯥꯁꯤꯗ ꯍꯦꯛꯇ ꯃꯣꯏ ꯃꯆꯦꯁꯤꯒꯤ ꯐꯠꯇꯕꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅ ꯍꯥꯏꯖꯤꯜꯂꯒꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯗꯣꯏꯅꯦꯕ ꯑꯗꯩꯗꯤ ꯀꯩꯅꯣꯁꯤꯅ ꯃꯣꯏ ꯃꯆꯦꯁꯤ ꯃꯥꯁꯦ ꯂꯥꯏꯖꯁꯦ ꯑꯁꯤ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯅꯥꯎꯄꯥꯁꯤ나 ꯆꯤꯆꯦ ꯅꯪꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯒꯅꯤꯗꯤ ꯑꯩ ꯊꯥꯖꯗꯦ ꯈꯣꯠꯆꯗꯦ ꯑꯗꯣ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯀꯩꯅꯣꯁꯨ ꯑꯩꯁꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯔꯦ ꯈꯣꯠꯂꯦ ꯏꯃꯥꯟꯅꯕ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯗꯒꯤ ꯕꯨꯕꯣꯛꯇꯁꯨ ꯑꯩ ꯇꯝꯃꯨꯔꯅꯤ ꯈꯣꯠꯂꯨꯔꯅꯤ ꯅꯪꯗꯤ ꯃꯤꯒꯤ ꯀꯝꯄꯥꯁ ꯍꯨꯔꯥꯟꯕꯤꯅꯤ ꯑꯗꯨꯒ ꯄꯩꯁꯥꯁꯨ ꯍꯨꯔꯥꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯒꯤꯗꯤ ꯅꯪꯒꯤ ꯁꯤꯜꯂꯒꯁꯨ ꯑꯦꯛꯖꯥꯝꯗ ꯀꯩꯅꯣ ꯇꯧꯔꯒ ꯄꯥꯁ ꯇꯥꯅꯕ ꯍꯣꯠꯅꯕ ꯑꯗꯨ ꯅꯪꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯃꯤꯅꯤ ꯈꯣꯠꯅꯤ ꯇꯧꯔꯒ ꯉꯁꯥꯏꯒꯤ ꯃꯅꯥꯎꯄꯥꯅ ꯑꯗꯨꯃꯥꯏꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯑꯕ ꯃꯌꯥꯝꯁꯦ ꯇꯝꯁꯤꯟꯕꯒꯤꯀꯣ ꯑꯗꯩ ꯃꯅꯥꯎꯄꯥꯒ ꯃꯥꯒꯁꯦ ꯑꯗꯨꯃꯥꯏꯅ ꯈꯠꯅ ꯂꯥꯎꯅꯕꯗꯨꯗ ꯃꯌꯥꯝꯁꯦ ꯂꯣꯏ ꯆꯪꯁꯤꯜꯂꯒ ꯅꯣꯛꯇꯅ ꯈꯦꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯦꯡꯉꯦꯀꯣ ꯃꯌꯥꯝꯁꯤꯅ ꯑꯗꯩ ꯃꯥꯁꯦ ꯏꯀꯥꯏꯃꯟꯗꯅ ꯀ꯭ꯂꯥꯁꯁꯦ ꯆꯪꯕ ꯉꯝꯗꯅ ꯃꯥꯁꯦ ꯃꯌꯨꯝꯗ ꯆꯦꯟꯈ꯭ꯔꯦꯀꯣ ꯑꯗꯩ ꯃꯌꯨꯝꯗ ꯆꯦꯟꯈ꯭ꯔꯒ ꯃꯥꯁꯦ ꯊꯣꯡ ꯊꯤꯡꯖꯤꯜꯂꯒ ꯃꯥꯁꯦ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯃꯥꯁꯦ ꯑꯗꯨꯒꯅꯦ ꯃꯥꯁꯦ ꯀꯩꯅꯣꯒꯤ ꯃꯣꯏꯒꯤ ꯄꯦꯔꯦꯟꯁꯀꯤ ꯐꯣꯇꯣꯗꯣ ꯄꯥꯏꯔꯒ ꯀꯞꯇꯅ ꯈꯣꯠꯇꯅ ꯃꯃꯥ ꯕꯕꯥ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯇꯧꯍꯜꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯈꯣꯠꯀꯤꯅꯣ ꯑꯩꯅ ꯀꯔꯤ ꯂꯥꯜꯂꯨꯕꯒꯤꯅꯣ ꯈꯣꯠꯄꯒꯤꯅꯣ ꯇꯧꯔꯒ ꯃꯥꯁꯦ ꯀꯞꯇꯅ ꯈꯣꯠꯇꯅ ꯑꯗꯨꯝ ꯇꯧꯔꯦꯀꯣ ꯑꯗꯩꯗꯤ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯕ ꯍꯧꯔꯛꯑꯦ ꯃꯥꯁꯦ ꯁꯣꯝ ꯅꯥꯀꯟꯗ ꯐꯣꯟ ꯑꯃ ꯇꯥꯔꯒ ꯂꯩꯕ ꯎꯏꯌꯦꯕꯀꯣ ꯃꯥꯅ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗ ꯃꯥꯒꯤ ꯕꯦꯠꯔꯨꯝꯁꯤꯗ ꯐꯣꯟ ꯑꯃ ꯂꯩꯔꯝꯃꯦ ꯐꯣꯟꯁꯦ ꯍꯥꯟꯅ ꯃꯣꯏꯒꯤ ꯄꯦꯔꯦꯟꯁꯇ ꯄꯥꯏꯔꯝꯕ ꯐꯣꯟ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯣ ꯐꯣꯟꯁꯦ ꯂꯩꯔꯝꯕꯁꯤꯗ ꯃꯥꯅ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯀꯞꯄꯒ ꯂꯩꯕꯗꯤ ꯀꯥꯟꯅꯔꯔꯣꯏ ꯑꯩꯁꯦ ꯗꯤꯄ꯭ꯔꯦꯁꯟ ꯆꯥꯔꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯁꯨ ꯅꯣꯔꯃꯦꯜ ꯂꯥꯏꯐꯇ ꯍꯜꯂꯛꯄ ꯉꯝꯃꯔꯣꯏ ꯈꯣꯠꯂꯔꯣꯏ ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝ ꯊꯤꯅ ꯃꯣꯏꯅ ꯑꯣꯠꯄꯤꯔꯕꯅꯤꯅ ꯑꯩꯁꯨ ꯑꯩꯅ ꯂꯩꯖꯕꯤ ꯊꯥꯛꯇ ꯉꯝꯅ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯑꯣꯠꯂꯛꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯔꯤꯚꯦꯟꯁ ꯂꯧꯒꯅꯤ ꯈꯣꯠꯀꯅꯤꯅ ꯃꯥꯁꯦ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦꯀꯣ ꯑꯗꯒꯤꯗꯤ ꯃꯥꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝꯁꯤ ꯆꯪꯉꯦ ꯃꯥꯁꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯀꯃꯥꯏꯅ ꯄꯥꯏꯒꯅꯤ ꯈꯣꯠꯀꯅꯤ ꯍꯧꯖꯤꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯇ꯭ꯔꯦꯟꯗꯤꯡ ꯑꯣꯏꯕ ꯑꯦꯞꯁꯦ ꯀꯔꯤꯅꯣ ꯈꯣꯠꯅꯣ ꯑꯗꯒꯤꯗꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯊꯤꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯍꯦꯛꯇ ꯀꯩꯅꯣ ꯍꯞꯇꯥ ꯑꯃꯅꯤꯁꯦ ꯍꯦꯛꯇ ꯑꯗꯨꯗ ꯊꯥꯗꯔꯒꯀꯣ ꯑꯗꯩꯗꯤ ꯑꯦꯗꯤꯇꯤꯡ ꯑꯦꯞꯁ ꯃꯌꯥꯝꯁꯤꯗ ꯀꯩꯅꯣ ꯇꯧꯔꯒ ꯃꯤꯁꯦ ꯀꯩꯅꯣ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯑꯦꯗꯤꯠ ꯇꯧꯔꯒ ꯐꯣꯇꯣꯁꯦ ꯀꯃꯥꯏꯅ ꯐꯖꯍꯟꯕ ꯈꯣꯠꯍꯟꯕ ꯑꯗꯒꯤꯗꯤ ꯀꯃꯥꯏꯅ ꯕꯨꯂꯤꯡ ꯇꯧꯕꯁꯤꯗ ꯔꯤꯚꯦꯟꯁ ꯀꯃꯥꯏꯅ ꯂꯧꯕ ꯈꯣꯠꯄ ꯃꯥꯁꯦ ꯑꯣꯟꯂꯥꯏꯟꯗ ꯌꯦꯡꯉꯦ ꯗ꯭ꯔꯃꯥꯒꯁꯦ ꯃꯌꯥꯝ ꯀꯣꯔꯤꯌꯥꯟ ꯁꯤꯔꯤꯁꯀꯁꯦ ꯌꯦꯡꯗꯅ ꯈꯣꯠꯇꯅ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯇꯧꯗꯅ ꯒꯨꯒꯜꯗꯒꯁꯦ ꯊꯤꯗꯅ ꯌꯨꯇ꯭ꯌꯨꯕꯇꯒꯁꯦ ꯌꯦꯡꯗꯅ ꯃꯥꯁꯦ ꯍꯦꯛꯇ ꯂꯣꯏꯔꯦꯀꯣ ꯃꯥꯁꯦ ꯍꯥꯏꯗꯤ ꯔꯤꯚꯦꯟꯁ ꯂꯧꯔꯅꯤꯅ ꯃꯥꯁꯦ ꯆꯞ ꯌꯨꯡ ꯂꯦꯞꯈ꯭ꯔꯕꯅꯤꯀꯣ ꯑꯗꯒꯤꯗꯤ ꯃꯥꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯦꯀꯣ ꯑꯗꯨꯒ ꯃꯥꯅ ꯈꯜꯂꯦ ꯉꯁꯤꯗꯤ ꯔꯤꯚꯦꯟꯁꯀꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠꯅꯦ ꯉꯁꯤꯗꯒꯤ ꯍꯧꯔꯕꯅꯦ ꯑꯩꯒꯤ ꯔꯤꯚꯦꯟꯁ ꯍꯥꯏꯔꯒ ꯃꯥꯅ ꯐꯦꯛ ꯑꯦꯀꯥꯎꯟ 3 ꯍꯥꯡꯉꯦꯀꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯗꯣ ꯐꯦꯛ ꯑꯦꯀꯥꯎꯟ 3 ꯍꯥꯡꯉꯦ ꯑꯍꯥꯟꯕ ꯐꯦꯛ ꯑꯦꯀꯥꯎꯟꯁꯦ ꯑꯁꯤꯅ ꯑꯦꯟꯖꯦꯂꯤꯅꯥꯒꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯥꯒꯤ ꯑꯦꯀꯥꯎꯟ ꯃꯃꯤꯡꯁꯦ ꯑꯦꯟꯖꯦꯂꯤꯅꯥ/ꯗ ꯕ꯭ꯌꯨꯇꯤ ꯍꯥꯏꯔꯒ ꯍꯥꯡꯉꯦ ꯑꯗꯨꯀꯥꯟꯗ ꯑꯦꯟꯖꯦꯂꯤꯅꯥꯒꯤ ꯃꯣꯏꯁꯦ ꯈꯤꯇꯪ ꯄꯣꯄꯨꯂꯔ ꯑꯣꯏꯕꯅꯤꯅ ꯃꯥꯁꯤꯅ ꯀꯩꯅꯣ ꯇꯧꯋꯦ ꯁ꯭ꯀꯨꯜꯁꯤꯗ ꯃꯣꯏꯒꯤ ꯑꯦꯀꯥꯎꯟꯁꯦ ꯂꯣꯏꯅ ꯐꯣꯂꯣ ꯇꯧꯅꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯦꯟꯖꯦꯂꯤꯅꯥꯁꯤ ꯄꯥꯕ꯭ꯂꯤꯛꯁꯨ ꯊꯝꯃꯦꯀꯣ ꯑꯦꯀꯥꯎꯟꯁꯦ ꯑꯗꯨꯅ ꯃꯥꯅ ꯑꯦꯀꯥꯎꯟ ꯑꯅꯧꯕ ꯑꯃ ꯁꯠ ꯍꯥꯡꯉꯛꯄꯁꯤꯗꯀꯣ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯐꯣꯂꯣ ꯇꯧꯅꯔꯦꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯑꯦꯟꯖꯦꯂꯤꯅꯥ ꯃꯁꯥꯅꯗꯤ ꯈꯪꯗ꯭ꯔꯤꯑꯕ ꯁꯤ ꯄꯣꯠꯁꯦ ꯃꯌꯥꯝꯅꯗꯤ ꯑꯗꯨꯝ ꯐꯣꯂꯣ ꯇꯧꯅꯕ ꯑꯗꯨꯒ ꯃꯥꯅ ꯈꯪꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯊꯥꯒꯠꯄ ꯄꯣꯁꯁꯦ ꯑꯁꯤꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯅ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯊꯥꯒꯠꯂꯛꯇꯣꯏꯅꯦꯕ ꯑꯗꯨꯅ ꯃꯤꯅ ꯅꯪ ꯉꯁꯥꯏ ꯄꯣꯁꯇꯣ ꯐꯖꯩ ꯈꯣꯠꯆꯦ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯃꯦꯟ ꯄꯤꯔꯛꯄ ꯃꯇꯝꯗꯁꯨ ꯃꯥꯅ ꯉꯁꯥꯏ ꯊꯥꯒꯠꯈꯤꯕ ꯄꯣꯁꯇꯨꯒ ꯃꯥꯟꯅꯔꯕꯅꯤꯅ ꯃꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯁꯣꯝ ꯀꯥꯟꯗ ꯐꯦꯛ ꯑꯦꯀꯥꯎꯟꯗꯒꯤ ꯊꯥꯒꯠꯄ ꯄꯣꯁꯁꯨ ꯎꯔꯒ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯔꯛꯄꯅꯦ ꯑꯗꯨꯒ ꯑꯁꯦꯡꯕꯗꯨ ꯎꯔꯒ ꯀꯃꯦꯟ ꯇꯧꯔꯛꯄꯅꯦ ꯑꯗꯣ ꯃꯥꯁꯦ ꯈꯟꯗꯣꯛꯄ ꯉꯝꯗ꯭ꯔꯦꯕ ꯀꯩꯒꯤꯅꯣ ꯇꯥꯔꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯂꯥꯏꯖꯁꯤꯅ ꯁꯥꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯊꯥꯒꯠꯄ ꯍꯧꯔꯛꯏꯅꯦꯕꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔꯛꯇꯣꯏꯅꯦꯕ ꯉꯁꯥꯏꯒꯤ ꯃꯥꯅꯀꯣ ꯂꯥꯏꯖꯅ ꯑꯦꯟꯖꯦꯂꯤꯅꯥꯒꯤ ꯃꯥꯒꯤ ꯑꯦꯀꯥꯎꯟꯁꯦ ꯑꯁꯤꯗꯒꯤ ꯃꯤ ꯅꯨꯄꯥ ꯑꯇꯣꯞꯄꯗꯀꯣ ꯃꯥꯅ ꯃꯦꯁꯦꯁ ꯊꯥꯔꯒ ꯈꯣꯠꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯥꯕ ꯇꯧꯔꯝꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯃꯦꯁꯦꯁ ꯊꯥꯕꯁꯤꯗ ꯑꯁꯣꯝ ꯅꯥꯀꯟꯗ ꯃꯣꯏꯒꯤ ꯑꯇꯣꯞꯄ
ꯑꯇꯣꯞꯄ ꯀꯩꯅꯣꯒꯤꯀꯣ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯃꯣꯏꯒꯤ ꯁꯦꯅꯤꯌꯔ ꯑꯃꯀꯣ ꯑꯗꯣ ꯃꯥꯅ ꯃꯦꯁꯦꯖ ꯊꯥꯔꯒ ꯈꯣꯠꯂꯒ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯥꯛꯄ ꯄꯥꯝꯃꯤ ꯈꯣꯠꯂꯤ ꯑꯗꯨ ꯇꯧꯔꯒ ꯃꯥꯅ ꯃꯦꯁꯦꯖꯀ ꯃꯌꯥꯝ ꯊꯥꯔꯒ ꯚꯤꯗꯤꯑꯣ ꯀꯣꯜꯒ ꯍꯥꯏꯗꯤ ꯀꯣꯜꯒ ꯇꯧꯅꯔꯒꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯚꯣꯏꯁ ꯆꯦꯟꯖꯀꯗꯨ ꯇꯧꯔꯒ ꯃꯥꯅ ꯀꯣꯜꯒ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔꯒ ꯃꯦꯁꯦꯖꯁꯤ ꯊꯥꯗꯅ ꯈꯣꯠꯇꯅ ꯍꯦꯛꯇ ꯁꯣꯝ ꯅꯥꯀꯟꯗ ꯀꯩꯅꯣꯁꯤꯅ ꯂꯥꯏꯖꯁꯤꯅ ꯑꯦꯟꯖꯦꯂꯤꯅꯥꯁꯤ ꯁꯥꯔꯒ ꯁꯥꯟꯅꯔꯕꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯇꯧꯔꯒ ꯀꯩꯅꯣꯒꯤ ꯑꯦꯅꯣꯅꯤꯃꯁ ꯀꯩꯅꯣ ꯅꯝꯕꯔ ꯑꯃꯗꯒꯤ ꯉꯁꯥꯏꯒꯤ ꯑꯦꯟꯖꯦꯂꯤꯅꯥꯒꯤ ꯑꯁꯦꯡꯕ ꯕꯣꯏꯐ꯭ꯔꯦꯟꯗꯣ ꯑꯗꯨꯗ ꯊꯥꯖꯤꯟꯗꯣꯏꯅꯦꯕ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯈ꯭ꯔꯅꯤꯀꯣ ꯉꯁꯥꯏ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯑꯦꯟꯖꯦꯂꯤꯅꯥꯒꯤ ꯑꯦꯀꯥꯎꯟꯁꯦ ꯗꯤꯂꯤꯠ ꯇꯧꯈ꯭ꯔꯅꯤ ꯀꯩꯅꯣꯅ ꯑꯦꯟꯖꯦꯂꯤꯅꯥ ꯗ ꯕ꯭ꯌꯨꯇꯤꯁꯦ ꯑꯦꯀꯥꯎꯟꯁꯦ ꯗꯤꯂꯤꯠ ꯇꯧꯈ꯭ꯔꯅꯤ ꯀꯩꯅꯣꯁꯤꯅ ꯂꯥꯏꯖꯁꯤꯅ ꯑꯗꯨꯀꯥꯟꯗ ꯁꯣꯝ ꯅꯥꯀꯟꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟꯗꯣ ꯑꯗꯨꯅ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯃꯥꯅ ꯍꯥꯟꯅꯗꯒꯤ ꯑꯦꯟꯖꯦꯂꯤꯅꯥꯁꯤꯅ ꯈꯔ ꯏꯔꯥꯡꯗ ꯀꯩꯗ ꯇꯧꯕꯅꯤꯅ ꯃꯥꯅ ꯆꯤꯡꯅꯔꯒꯁꯨ ꯂꯩꯕ ꯑꯗꯨꯀꯥꯟꯗ ꯑꯦꯟꯖꯦꯂꯤꯅꯥꯅ ꯑꯁꯦꯡꯕ ꯇꯧꯕꯗꯤ ꯅꯠꯇꯦꯕ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠ ꯀꯩꯀꯥꯗꯣ ꯂꯣꯏꯅ ꯄ꯭ꯔꯨꯐ ꯑꯣꯏꯔꯕꯅꯤꯅ ꯃꯥꯅ ꯑꯦꯟꯖꯦꯂꯤꯅꯥꯁꯦ ꯀꯧꯔꯦꯀꯣ ꯑꯗꯨꯒ ꯗꯦꯠꯇ ꯀꯩꯅꯣ ꯆꯠꯂꯨꯁꯤ ꯈꯣꯠꯂꯨꯁꯤ ꯍꯥꯏꯔꯒ ꯀꯧꯔꯦ ꯑꯗꯨꯒ ꯃꯥꯅ ꯀꯟꯐꯔꯝ ꯇꯧꯔꯦ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯅꯪꯅ ꯊꯥꯔꯤ ꯈꯣꯠꯂꯤ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯒꯤ ꯃꯅꯤꯡꯗ ꯁꯨꯃꯥꯏꯅ ꯑꯦꯀꯥꯎꯟ ꯑꯇꯣꯞꯄ ꯍꯥꯡꯉꯒ ꯁꯨꯃꯥꯏꯅ ꯁꯥꯟꯅꯔꯝꯕ ꯈꯣꯠꯂꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨ ꯅꯪ ꯀꯌꯥꯝꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯤꯅꯣ ꯈꯣꯠꯅꯣ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯈꯣꯠꯂꯤ ꯑꯗꯨ ꯅꯪꯅ ꯑꯩꯅ ꯅꯪꯕꯨ ꯂꯣꯌꯦꯜ ꯑꯣꯏꯒꯅꯤ ꯈꯟꯒꯅꯤ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯏꯕꯥꯅꯤ ꯁꯨꯃꯥꯏꯅ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯥꯛꯈꯤꯕꯅꯤ ꯈꯣꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯒꯤ ꯃꯅꯤꯡꯗ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯕꯅꯤ나 ꯑꯩꯒ ꯅꯪ ꯍꯧꯖꯤꯛ ꯂꯩꯃꯤꯟꯅꯕ ꯉꯝꯃꯔꯣꯏ ꯈꯣꯠꯂꯔꯣꯏ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯍꯧꯖꯤꯛꯃꯛ ꯑꯩꯅ ꯍꯧꯖꯤꯛ ꯀꯩꯅꯣ ꯀꯥꯏꯅꯔꯒꯗꯕꯅꯤ ꯑꯗꯨꯒ ꯅꯪꯒ ꯑꯩꯒ ꯑꯃꯨꯛ ꯍꯟꯅꯁꯨ ꯎꯅꯕ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯑꯗꯣ ꯑꯩꯉꯣꯟꯗꯁꯨ ꯅꯪ ꯃꯦꯁꯦꯖ ꯊꯥꯔꯛꯀꯅꯨ ꯀꯣꯜ ꯇꯧꯔꯛꯀꯅꯨ ꯑꯃꯠꯇꯁꯨ ꯇꯧꯔꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯃꯥꯁꯤ ꯆꯠꯈ꯭ꯔꯅꯤ ꯑꯗꯨꯀꯥꯟꯗ ꯑꯦꯟꯖꯦꯂꯤꯅꯥꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯥꯁꯤ ꯁꯣꯛꯁꯨ ꯆꯥꯔꯕ ꯑꯗꯨꯒ ꯃꯥꯁꯦ ꯀꯞꯄꯅꯁꯨ ꯂꯣꯏꯕ ꯑꯩꯅ ꯇꯧꯕ ꯅꯠꯇꯦ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯦ ꯈꯣꯠꯇꯦ ꯃꯤꯅ ꯑꯇꯣꯞꯄ ꯇꯧꯔꯝꯕ ꯑꯣꯏꯒꯅꯤ ꯈꯣꯠꯀꯅꯤ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯀꯞꯄꯦ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟꯁꯦ ꯑꯁꯤꯗꯤ ꯆꯞ ꯌꯨꯡꯅ ꯊꯥꯖꯈ꯭ꯔꯤꯕꯗꯣ ꯀꯩꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯉꯁꯥꯏꯒꯤ ꯑꯦꯟꯖꯦꯂꯤꯅꯥꯒꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯩꯅꯣ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯂꯣꯏꯅ ꯉꯁꯥꯏꯒꯤ ꯃꯦꯁꯦꯖꯇ ꯊꯥꯅꯔꯝꯕꯗꯣ ꯆꯞ ꯃꯥꯟꯅꯩꯕ ꯑꯗꯨꯅ ꯃꯥꯅ ꯑꯦꯟꯖꯦꯂꯤꯅꯥꯁꯤ ꯗꯥꯏꯔꯦꯛ ꯈꯟꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯒ ꯃꯥꯅ ꯑꯦꯟꯖꯦꯂꯤꯅꯥꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯛꯏꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯃꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟꯁꯦ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯅꯨꯡꯁꯤꯖꯔꯛꯄ ꯑꯗꯒꯤ ꯃꯥꯅ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯐꯠꯇꯕ ꯃꯤ ꯕꯨꯂꯤꯡ ꯇꯧꯕ ꯈꯣꯠꯄ ꯑꯗꯒꯤꯗꯤ ꯃꯤꯒꯤ ꯃꯔꯝꯗ ꯊꯤꯅ ꯉꯥꯡꯕ ꯈꯣꯠꯄ ꯇꯧꯖꯔꯒꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯇꯁꯦꯡꯅ ꯃꯥꯅ ꯄꯥꯝꯖꯕ ꯃꯥꯒꯤ ꯍꯤꯡꯖꯔꯤꯁꯦ ꯃꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟꯗꯨꯒꯤ ꯈꯜꯂꯒ ꯑꯁꯥ ꯆꯥꯎꯅ ꯇꯧꯖꯔꯒ ꯑꯗꯨꯇꯪꯅꯦꯕ ꯃꯥꯒꯤ ꯄꯨꯟꯁꯤꯁꯤꯗ ꯃꯥꯅ ꯍꯤꯡꯖꯕ ꯄꯥꯝꯖꯔꯤꯁꯦꯀꯣ ꯑꯗꯨꯅ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯄꯣꯠꯇꯣ ꯉꯁꯥꯏꯒꯤ ꯂꯥꯏꯖꯗꯨꯅ ꯁꯥꯟꯅꯔꯒ ꯁꯣꯝ ꯅꯥꯀꯟꯗ ꯃꯥꯡꯍꯟꯈ꯭ꯔꯦꯀꯣ ꯕꯣꯏꯐ꯭ꯔꯦꯟꯗꯨꯁꯨ ꯆꯠꯈ꯭ꯔꯦ ꯃꯥꯁꯨ ꯀꯩꯅꯣ ꯇꯧꯔꯒ ꯃꯀꯣꯛꯇꯣ ꯆꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯍꯧꯔꯦ ꯑꯗꯒꯤꯗꯤ ꯃꯥꯁꯦ ꯁ꯭ꯀꯨꯜꯒ ꯀꯥꯔꯛꯀꯅꯤ ꯈꯪꯗꯒꯩ ꯗꯤꯄ꯭ꯔꯦꯁꯟ ꯆꯥꯔꯒ ꯃꯥꯁꯦ ꯑꯗꯨꯝ ꯎꯪꯉꯒ ꯀꯩꯅꯣ ꯇꯧꯔꯒ ꯂꯩꯔꯒ ꯃꯥꯁꯦ ꯁ꯭ꯀꯨꯜꯒ ꯀꯥꯗꯅꯀꯣ ꯑꯗꯨꯝ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯟꯅ ꯂꯥꯞꯅ ꯇꯥꯔꯒ ꯃꯥꯁꯦ ꯀꯩꯅꯣ ꯕ꯭ꯔꯦꯛꯀꯞꯇꯨꯗꯒꯤ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯔ ꯍꯥꯏꯗꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯉꯝꯗꯅ ꯑꯗꯨꯛ ꯋꯥꯅ ꯂꯩꯈ꯭ꯔꯦꯀꯣ ꯃꯥꯁꯦ ꯑꯗꯒꯤꯗꯤ ꯂꯥꯏꯖꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯥꯅ ꯄ꯭ꯂꯥꯟ ꯑꯃꯗꯤ ꯍꯧꯖꯤꯛ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯦꯛꯁ ꯄ꯭ꯂꯥꯟ ꯕꯤꯁꯤ ꯍꯧꯔꯁꯤꯀꯣ ꯄ꯭ꯂꯥꯟ ꯑꯦꯗꯨꯃ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯔꯦ ꯄ꯭ꯂꯥꯟ ꯕꯤꯁꯤ ꯍꯧꯔꯁꯦ ꯃꯥꯅ ꯇꯧꯔꯦ ꯄ꯭ꯂꯥꯟ ꯕꯤꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯂꯤꯟꯗꯥꯒꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯂꯤꯟꯗꯥꯁꯦ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯗꯣꯏꯅꯦ ꯄ꯭ꯂꯥꯟ ꯕꯤꯁꯦꯀꯣ ꯄ꯭ꯂꯥꯟ ꯕꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯄ꯭ꯂꯥꯟ ꯕꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯂꯤꯟꯗꯥꯁꯦ ꯑꯁꯤꯁꯦ ꯃꯥꯁꯦ ꯀꯩꯅꯣꯅꯦꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃꯅꯤꯀꯣ ꯃꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯕꯤꯖꯤꯅꯦꯁꯃꯦꯟꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯃꯥꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯐꯥꯗꯔꯁꯦ ꯑꯁꯤꯁꯦ ꯀꯩꯅꯣ ꯇꯧꯕꯗ ꯉꯁꯥꯏꯒꯤ ꯕꯤꯖꯤꯅꯦꯁ ꯋꯥꯔꯜꯁꯤꯗꯗꯤ ꯌꯥꯝꯅ ꯔꯦꯁꯄꯦꯛ ꯂꯩꯅꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯃꯅꯤꯀꯣ ꯑꯗꯨꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯅꯣꯡꯃ ꯀꯩꯅꯣꯁꯤꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯀꯩꯅꯣꯁꯦ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯐ꯭ꯔꯦꯟ ꯑꯦꯟꯖꯦꯂꯤꯅꯥꯒꯤ ꯃꯥꯒꯤ ꯄꯥꯎꯁꯤ ꯇꯥꯕꯗ ꯃꯣꯏꯁꯦ ꯅꯨꯡꯉꯥꯏꯇꯕꯁꯤꯗ ꯃꯥꯅ ꯀꯩꯅꯣ ꯇꯧꯔꯒ ꯂꯥꯏꯖꯁꯤꯅ ꯆꯥꯟꯁ ꯂꯧꯔꯒ ꯀꯣꯂꯦꯖꯁꯤꯗ ꯁ꯭ꯀꯨꯜꯁꯤꯗ ꯂꯥꯛꯇꯣꯏꯅꯤꯀꯣ ꯁ꯭ꯀꯨꯜꯁꯤꯗ ꯂꯥꯛꯄꯁꯤꯗ ꯃꯣꯏ ꯉꯁꯥꯏꯒꯤ ꯂꯤꯟꯗꯥꯒ ꯀꯩꯅꯣꯒꯁꯦ ꯂꯤꯟꯗꯥꯁꯦ ꯑꯁꯤꯁꯤꯅ ꯃꯦꯔꯤꯗꯤ ꯌꯥꯎꯗꯦꯀꯣ ꯅꯨꯃꯤꯠꯁꯤꯗ ꯂꯤꯟꯗꯥꯁꯤꯅ ꯁꯣꯝ ꯅꯥꯀꯟꯗ ꯕꯥꯁꯀꯦꯠꯕꯣꯜ ꯀꯣꯔꯠꯁꯤꯗ ꯃꯥꯁꯦ ꯂꯥꯛꯄꯅꯦꯕꯀꯣ ꯑꯗꯨꯀꯥꯟꯗ ꯇꯥꯟꯖꯥ ꯑꯁꯤ ꯂꯧꯔꯒ ꯁꯣꯝ ꯅꯥꯀꯟꯗ ꯀꯩꯅꯣꯁꯤ ꯂꯥꯏꯖꯁꯦ ꯑꯁꯤꯁꯨ ꯂꯥꯛꯇꯣꯏꯅꯦꯀꯣ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯁꯥꯁꯤꯟꯅꯔꯒ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯃꯑꯣꯡꯗꯣ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯏꯆꯝ ꯆꯝꯕ ꯁꯥꯁꯤꯟꯅꯔꯒ ꯂꯥꯛꯇꯣꯏꯅꯦꯀꯣ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯀꯩꯅꯣꯁꯤꯅ ꯚꯤꯗꯤꯑꯣꯗꯨ ꯃꯥꯗꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯚꯤꯗꯤꯑꯣ ꯇꯦꯞ ꯇꯧꯔ ꯊꯝꯃꯤꯅꯦꯀꯣ ꯚꯤꯗꯤꯑꯣꯁꯤ ꯅꯝꯃꯒ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦ ꯃꯥꯁꯤ ꯂꯥꯛꯄ ꯃꯇꯝꯗ
ꯉꯁꯥꯏꯒꯤ ꯂꯤꯟꯗꯥꯁꯤꯅ ꯀꯟꯐ꯭ꯔꯟ ꯇꯧꯔꯅꯤꯀꯣ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄ ꯅꯪꯅ ꯑꯣꯏꯔꯝꯒꯅꯤ ꯀꯩꯅꯣ ꯇꯧꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯑꯦꯟꯖꯦꯂꯤꯅꯥꯗꯣ ꯑꯗꯨꯗ ꯅꯪꯅ ꯐꯦꯛ ꯑꯦꯀꯥꯎꯟ ꯁꯥꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯒꯤ ꯕꯣꯏ ꯐ꯭ꯔꯦꯟ ꯀꯥꯏꯅꯍꯟꯕꯗꯣ ꯅꯪꯅ ꯑꯣꯏꯔꯝꯒꯅꯤ ꯈꯣꯠꯂꯝꯒꯅꯤ ꯇꯧꯔꯒ ꯃꯥꯅ ꯇꯥꯔꯝꯕ ꯆꯩ ꯄꯥꯏꯔꯒ ꯍꯦꯛꯇ ꯀꯟꯗꯅ ꯈꯣꯠꯇꯅ ꯑꯗꯩꯗꯤ ꯀꯩꯅꯣꯁꯤꯅ ꯍꯦꯛꯇ ꯂꯥꯏꯖꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅꯀꯣ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯕꯨ ꯐꯨꯕꯤꯒꯅꯣ ꯈꯣꯠꯀꯅꯣ ꯇꯧꯕ ꯑꯩꯅ ꯅꯠꯇꯦ ꯑꯗꯨ ꯅꯠꯇꯦꯒ ꯇꯧꯔꯒ ꯃꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯣ ꯈꯣꯠꯀꯗꯧꯒ ꯃꯥꯁꯦ ꯑꯦꯛꯇꯤꯡ ꯇꯧꯁꯨ ꯇꯧꯔꯦꯀꯣ ꯑꯗꯨꯒ ꯑꯁꯣꯝ ꯅꯥꯀꯟꯗ ꯍꯦꯛꯇ ꯂꯤꯟꯗꯥꯁꯤꯅ ꯍꯔꯥꯎꯕꯣꯏ ꯀꯩꯕꯣꯏ ꯅꯨꯡꯉꯥꯏꯕꯣꯏ ꯍꯦꯛꯇ ꯆꯩꯁꯤꯅ ꯐꯨꯗꯠꯇꯅ ꯍꯦꯛꯇ ꯏꯒꯥꯁꯤ ꯇꯥꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯈꯪꯉꯕ꯭ꯔꯥ ꯑꯗꯨꯗꯤ ꯅꯪꯅ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯇꯧꯔꯕꯅꯤꯅ ꯑꯩꯁꯨ ꯅꯪ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛꯇꯤ ꯅꯪ ꯆꯞ ꯆꯥꯅ ꯅꯪ ꯐꯨꯗꯦꯛꯑꯕꯅꯤꯅ ꯅꯪ ꯅꯨꯡꯉꯥꯏꯔꯝꯃꯅꯤꯅꯦ ꯈꯪꯉꯝꯃꯅꯤꯅꯦ ꯇꯧꯔꯒ ꯃꯥꯅ ꯍꯦꯛꯇ ꯀꯩꯅꯣꯁꯦ ꯂꯥꯏꯖꯁꯦ ꯃꯥꯅ ꯐꯨꯗꯦꯛꯄꯗ ꯂꯣꯏꯔꯦꯀꯣ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯂꯥꯏꯖꯁꯦ ꯀꯩꯅꯣ ꯇꯧꯔꯒ ꯁꯣꯝ ꯅꯥꯀꯟꯗ ꯋꯥꯟꯊꯕ ꯁꯥꯖꯤꯟꯅꯔ ꯃꯥꯁꯦ ꯋꯥꯟꯊꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯂꯤꯟꯗꯥꯁꯤꯁꯨ ꯃꯥꯁꯦ ꯆꯠꯈ꯭ꯔꯦ ꯑꯗꯨꯀꯥꯟꯗ ꯚꯤꯗꯤꯑꯣꯁꯦ ꯑꯁꯣꯝ ꯅꯥꯀꯟꯗ ꯀ꯭ꯂꯣꯖ ꯇꯧꯔꯦꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯕ ꯊꯥꯗꯣꯔꯛꯇꯣꯏꯅꯦꯕ ꯀꯥꯏꯗ ꯊꯥꯗꯣꯔꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯐꯥꯗꯔꯁꯦ ꯀꯩꯅꯣꯒꯤ ꯂꯤꯟꯗꯥꯒꯤ ꯐꯥꯗꯔꯁꯦ ꯑꯁꯤꯅ ꯕꯤꯖꯤꯅꯦꯁ ꯃꯤꯇꯤꯡ ꯑꯃ ꯆꯠꯄ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯃꯤꯇꯤꯡꯅꯦꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯃꯣꯏꯒꯤ ꯀꯝꯄꯦꯅꯤꯗꯨꯒꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯦꯛ ꯁꯥꯏꯟ ꯇꯧꯅꯔꯒ ꯀꯩꯅꯣꯒꯤ ꯏꯟꯚꯦꯁꯃꯦꯟ ꯊꯥꯗꯒꯗꯕꯀꯣ ꯑꯗꯨ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯦ ꯃꯤꯇꯤꯡ ꯑꯃꯅꯦꯕ ꯃꯤꯇꯤꯡꯁꯤꯗ ꯃꯣꯏ ꯂꯦꯕꯤꯁ ꯀꯩꯅꯣꯒ ꯇꯧꯔꯒ ꯄꯥꯔꯇꯤꯒ ꯇꯧꯔꯒ ꯒꯦꯁ ꯃꯌꯥꯝꯒ ꯂꯥꯛꯑꯒ ꯑꯗꯨꯃꯥꯏꯅ ꯃꯅꯤꯡꯗ ꯋꯥꯜ ꯗ꯭ꯔꯣꯞꯇꯒ ꯀꯩꯅꯣꯒ ꯇꯧꯔꯒ ꯚꯤꯗꯤꯑꯣꯒꯁꯤ ꯊꯥꯔꯒ ꯃ꯭ꯌꯨꯖꯤꯛꯀꯁꯤ ꯇꯧꯔꯒ ꯃꯤ ꯀꯟꯁꯔꯠꯀꯤ ꯕꯦꯟ ꯃꯆꯥ ꯑꯃꯅꯤꯒ ꯀꯧꯔꯒ ꯌꯥꯝꯅ ꯚꯥꯏꯞꯁꯦ ꯐꯖꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯁꯤꯟꯕ ꯄꯥꯔꯇꯤꯅꯦꯕ ꯑꯗꯣ ꯄꯥꯔꯇꯤꯁꯦ ꯍꯧꯔꯦꯀꯣ ꯃꯣꯏꯁꯦ ꯑꯗꯨꯒ ꯄꯥꯔꯇꯤꯁꯦ ꯍꯧꯔꯛꯑꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯈꯩꯁꯤꯁꯨ ꯂꯣꯏ ꯌꯥꯎꯋꯦꯀꯣ ꯃꯣꯏꯒꯤ ꯀꯩꯅꯣꯒꯤ ꯀꯝꯄꯦꯅꯤꯗꯨꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤꯈꯩꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯑꯦꯝꯄ꯭ꯂꯣꯌꯤꯒꯤ ꯐꯦꯃꯤꯂꯤꯈꯩꯁꯨ ꯒꯦꯁ ꯑꯣꯏꯅ ꯌꯥꯎꯔꯦ ꯑꯗꯨꯀꯥꯟꯗ ꯀꯩꯅꯣꯁꯤꯁꯨ ꯀꯩꯅꯣꯁꯦ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯂꯤꯟꯗꯥꯁꯦ ꯑꯁꯤꯁꯨ ꯌꯥꯎꯗꯣꯏꯅꯤꯀꯣ ꯑꯗꯨꯀꯥꯟꯗ ꯂꯤꯟꯗꯥꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯃꯥꯁꯦ ꯌꯥꯝ ꯄꯣꯄꯨꯂꯔ ꯑꯣꯏꯕ ꯄꯥꯝꯖꯕꯀꯣ ꯑꯗꯨꯒ ꯃꯥꯁꯦ ꯀꯩꯅꯣꯁꯨ ꯀꯩꯅꯣꯒꯨꯝꯕ ꯍꯥꯏꯗꯤ ꯑꯥꯏꯗꯣꯜꯒꯨꯝꯕ ꯑꯣꯏꯕ ꯄꯥꯝꯖꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯅꯦꯕ ꯂꯤꯟꯗꯥꯁꯦ ꯑꯗꯨꯅ ꯃꯥꯁꯦ ꯈꯤꯇꯪ ꯉꯁꯤ ꯀꯩꯅꯣꯁꯤꯗ ꯃꯣꯏꯒꯤ ꯏꯂꯤꯠꯁ ꯃꯌꯥꯝ ꯑꯃ ꯂꯥꯛꯄ ꯈꯣꯠꯄ ꯇꯧꯕꯁꯤꯗ ꯃꯥꯅ ꯏꯁꯩ ꯑꯃ ꯁꯛꯀꯦꯅꯀꯣ ꯃꯥ ꯄꯔꯐꯣꯔꯃꯦꯟꯁ ꯇꯧꯋꯦꯀꯣ ꯑꯗꯨꯒ ꯄꯔꯐꯣꯔꯃꯦꯟꯁꯁꯨ ꯇꯧꯋꯤ ꯑꯗꯨꯒ ꯃꯥꯁꯦ ꯀꯩꯅꯣꯗꯒꯤ ꯃꯣꯏꯒꯤ ꯐꯥꯗꯔꯗꯣ ꯑꯗꯨꯒꯤ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁꯀ ꯇꯧꯔꯒ ꯑꯩꯒꯤ ꯐꯥꯗꯔ ꯁꯤꯅꯤ ꯈꯣꯠꯅꯤ ꯑꯩꯒꯤ ꯕꯕꯥꯁꯦ ꯑꯩꯈꯣꯏ ꯀꯝꯄꯦꯅꯤꯁꯤꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤꯅꯤ ꯑꯩꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯌꯥꯝꯁꯤꯅ ꯑꯞꯂꯣꯁ ꯈꯨꯕꯥꯛꯀ ꯈꯨꯗꯅ ꯈꯣꯠꯇꯅ ꯃꯥꯅ ꯏꯁꯩꯒ ꯁꯛꯄ ꯃꯌꯥꯝꯁꯤꯅ ꯐꯖꯩꯒ ꯇꯧꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯍꯦꯛ ꯂꯣꯏꯕꯒ ꯁꯣꯝ ꯅꯥꯀꯟꯗ ꯚꯤꯗꯤꯑꯣꯁꯦ ꯉꯁꯥꯏꯒꯤ ꯀꯩꯅꯣꯒꯤ ꯃꯥꯅ ꯏꯁꯩ ꯁꯛꯄꯗꯣ ꯍꯦꯛ ꯂꯣꯏꯕ ꯈꯨꯕꯥꯛ ꯀꯟꯅ ꯈꯨꯔꯤꯉꯩꯁꯦ ꯚꯤꯗꯤꯑꯣꯁꯦ ꯃꯅꯤꯡꯁꯦ ꯊꯥꯗꯣꯔꯛꯑꯕ ꯂꯤꯟꯗꯥꯁꯤꯅ ꯍꯦꯛꯇ ꯂꯥꯏꯁꯦ ꯐꯨꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯦꯛꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯤꯅ ꯐꯨꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯦ ꯚꯤꯗꯤꯑꯣꯁꯦ ꯊꯥꯗꯣꯔꯛꯑꯕ ꯑꯗꯨꯀꯥꯟꯗ ꯉꯁꯥꯏꯒꯤ ꯂꯤꯟꯗꯥꯁꯤ ꯀꯩꯅꯣ ꯍꯧꯖꯤꯛꯇ ꯃꯌꯥꯝꯅ ꯈꯨꯕꯥꯛ ꯈꯨꯔꯝꯃꯒ ꯂꯣꯏꯅ ꯃꯌꯥꯝꯁꯤꯗ ꯉꯛꯄꯗꯧꯅ ꯇꯧꯔꯛꯏꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯣꯠꯂꯤꯅꯣ ꯃꯥꯁꯦ ꯉꯛꯑꯦꯀꯣ ꯑꯗꯨꯀꯥꯟꯗ ꯃꯅꯤꯡꯗ ꯁꯠ ꯌꯦꯡꯕ ꯃꯇꯝꯗ ꯉꯁꯥꯏ ꯃꯥꯅ ꯀꯩꯅꯣꯗ ꯂꯥꯏꯖꯗ ꯍꯦꯛꯇ ꯐꯨꯕ ꯈꯣꯠꯄ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯗꯨꯀꯥꯟꯗ ꯃꯥꯒꯤ ꯃꯄꯥꯗꯨꯁꯨ ꯏꯀꯥꯏꯃꯟꯗꯅ ꯃꯥꯁꯦ ꯃꯄꯥꯁꯤꯁꯨ ꯀꯔꯤꯅꯣ ꯂꯥꯏꯖ ꯅꯪ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯔꯒ ꯂꯤꯟꯗꯥ ꯅꯪ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯈꯣꯠꯂꯤꯅꯣ ꯇꯧꯔꯒ ꯉꯁꯥꯏꯒꯤ ꯁ꯭ꯇꯦꯖ ꯀꯥꯈꯠꯂꯒ ꯂꯤꯟꯗꯥꯁꯦ ꯈꯨꯄꯥꯛꯅ ꯊꯥꯔꯦ ꯃꯥ ꯁꯦꯠ ꯊꯥꯔꯗꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯉꯛꯑꯦ ꯑꯗꯨꯃꯥꯏꯅ ꯃꯈꯥ ꯀꯥꯊꯣꯛꯑꯒ ꯉꯛꯅꯔꯦ ꯑꯗꯩ ꯁꯤ ꯀꯩꯅꯣꯁꯦ ꯂꯤꯟꯗꯥꯁꯦ ꯃꯥꯁꯦ ꯏꯀꯥꯏꯃꯟꯗꯅ ꯆꯦꯟꯈ꯭ꯔꯦꯀꯣ ꯃꯥꯁꯦ ꯃꯥꯒꯤ ꯑꯥꯏꯗꯣꯜ ꯑꯣꯏꯕ ꯑꯗꯨꯒ ꯃꯥ ꯗ꯭ꯔꯤꯝꯒ ꯂꯣꯏꯅ ꯀꯥꯎꯊꯣꯛꯑꯝꯃꯒ ꯃꯥꯁꯦ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯁꯦ ꯅꯨꯃꯤꯠꯇꯨꯗꯒꯤ ꯀꯥ ꯃꯅꯨꯡꯗꯒꯤ ꯊꯣꯛꯄ ꯉꯝꯗꯅ ꯃꯥꯒꯤ ꯑꯥꯏꯗꯣꯜ ꯑꯣꯏꯕꯒꯤ ꯏꯃꯦꯖꯀꯗꯣ ꯂꯣꯏꯅ ꯑꯥꯏꯗꯣꯜ ꯑꯣꯏꯕꯁꯤꯗꯤ ꯕꯨꯂꯤꯡ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨ ꯌꯥꯗꯦꯗꯅ ꯑꯗꯨꯗ ꯑꯥꯏꯗꯣꯜ ꯑꯣꯏꯕꯒꯤ ꯏꯃꯦꯖꯀꯥꯁꯦ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯔꯒ ꯃꯥꯡꯈ꯭ꯔꯒ ꯈꯣꯠꯈ꯭ꯔꯒ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯀꯥꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗꯅ ꯃꯥꯁꯦ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯨꯀꯥꯟꯗ ꯁꯣꯝ ꯅꯥꯀꯟꯗ ꯂꯥꯏꯖꯁꯤꯅ ꯄ꯭ꯂꯥꯟ ꯕꯤ ꯏꯁ ꯑꯣꯜꯁꯣ ꯁꯛꯁꯦꯁꯐꯨꯜ ꯀꯣ ꯃꯥꯒꯤ ꯄ꯭ꯂꯥꯟ ꯕꯤꯗꯣ ꯑꯗꯨꯁꯨ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯔꯦ ꯈꯣꯠꯂꯦꯅ ꯃꯥꯁꯦ ꯍꯔꯥꯎꯔꯦ ꯁꯣꯝ ꯅꯥꯀꯟꯗ ꯅꯪꯅ ꯑꯩꯈꯣꯏꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯣ ꯑꯩꯒꯤ ꯏꯅꯥꯎꯄꯥ ꯐꯥꯎꯕ ꯌꯥꯎꯅ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯟꯈꯤꯗꯕ ꯑꯗꯨꯛ ꯌꯥꯝꯅ ꯑꯋꯥꯕ ꯄꯤꯈꯤꯕꯗꯣ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯆꯞ ꯆꯥꯅ ꯊꯣꯛꯑꯕꯅꯤ ꯈꯣꯠꯂꯕꯅꯤ ꯍꯥꯏꯔꯒ ꯃꯥꯁꯦ ꯍꯔꯥꯎꯔꯦ ꯂꯥꯏꯖꯁꯦ ꯁꯣꯝ ꯅꯥꯀꯟꯗꯀꯣ ꯑꯗꯨꯕꯨ ꯂꯥꯁꯇꯀꯣ ꯑꯃ ꯋꯥꯠꯂꯤ ꯀꯅꯥꯅꯣ ꯉꯁꯥꯏꯒꯤ ꯃꯦꯔꯤ ꯀꯣ ꯃꯦꯔꯤꯁꯤ ꯀꯅꯥꯅꯣ ꯃꯦꯔꯤꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯛꯇꯣꯏꯅꯤꯀꯣ ꯃꯥꯅ ꯑꯗꯨ ꯃꯦꯔꯤꯁꯤ ꯂꯣꯏꯁꯤꯟꯕꯁꯤꯗ ꯃꯥꯁꯦ ꯃꯥꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯃꯦꯔꯤꯒꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯁꯦ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯃꯆꯥꯅꯨꯄꯤꯅꯤꯀꯣ ꯑꯗꯨꯅ ꯃꯦꯔꯤꯒꯤꯁꯨ ꯑꯇꯣꯞꯄ ꯃꯥꯒꯤ ꯆꯠꯅ ꯄꯊꯥꯞ ꯑꯃ ꯇꯧꯔꯛꯇꯣꯏꯅꯤ ꯑꯗꯨꯀꯥꯟꯗ ꯂꯥꯏꯖꯁꯤꯅ ꯄ꯭ꯂꯥꯟ 3ꯁꯦ ꯃꯥꯁꯦ ꯍꯧꯔꯛꯇꯣꯏꯅꯤꯀꯣ ꯑꯗꯨꯀꯥꯟꯗ ꯀꯃꯥꯏꯅ ꯍꯧꯔꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯦꯔꯤꯁꯦ ꯑꯁꯤ ꯃꯥꯒꯤ ꯀ꯭ꯂꯥꯁꯁꯤꯗ
ꯃꯥꯁꯦ ꯂꯥꯏꯁꯤ ꯂꯥꯛꯇꯕꯗꯒꯤ ꯃꯥꯅ ꯇꯣꯞꯁꯤ ꯇꯥꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯀꯥꯟꯗ ꯃꯥꯅ ꯇꯣꯞꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯥꯁꯤ ꯌꯥꯝꯅ ꯍꯔꯥꯎꯗꯅ ꯈꯣꯠꯇꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯃꯆꯥꯅꯨꯄꯤꯅꯦ ꯃꯦꯔꯤꯗꯣ ꯑꯗꯩ ꯀ꯭ꯂꯥꯁꯀꯤ ꯇꯣꯞꯄꯔꯁꯨ ꯑꯣꯏꯌꯦ ꯈꯣꯠꯂꯦꯒ ꯇꯧꯔ ꯃꯌꯥꯝꯁꯤꯅ ꯌꯥꯝꯅ ꯄ꯭ꯔꯦꯁ ꯇꯧꯅꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯣꯏꯗꯣꯏꯅꯦꯀꯣ ꯑꯗꯨꯀꯥꯟꯗ ꯃꯥꯅ ꯅꯣꯡꯃꯀꯣ ꯀꯩꯅꯣꯁꯤꯅ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯃꯛꯑꯅꯤ ꯀꯩꯅꯣꯁꯤꯅ ꯂꯥꯏꯖꯁꯤꯅ ꯃꯦꯔꯤ ꯁꯥꯔꯒ ꯀꯣ ꯑꯗꯣ ꯃꯦꯔꯤ ꯁꯥꯔꯒ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯃꯅꯤ ꯑꯗꯨꯒ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯑꯦꯗ ꯇꯧꯔꯅꯤ ꯑꯗꯨꯒ ꯃꯦꯔꯤꯁꯤꯗꯤ ꯕ꯭ꯂꯣꯛ ꯇꯧꯗꯣꯏꯅꯦꯕ ꯀꯩꯅꯣ ꯇꯥꯔꯗꯤ ꯃꯦꯔꯤꯁꯦ ꯂꯥꯏꯖꯅ ꯁꯥꯔꯤꯕꯅꯦꯕ ꯑꯗꯨꯅ ꯅꯨꯃꯤꯠꯁꯦ ꯀꯩꯅꯣꯅꯦ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯑꯦꯛꯖꯥꯝꯅ ꯍꯌꯦꯡꯅꯦ ꯍꯥꯏꯕꯀꯣ ꯑꯗꯣ ꯉꯁꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯃꯥꯅ ꯋꯥꯆꯞ ꯒ꯭ꯔꯨꯞꯁꯦ ꯁꯦꯝꯃꯛꯄ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯀꯥꯟꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯦꯔꯤ ꯍꯣꯏꯗꯤ ꯀꯩꯅꯣ ꯇꯧꯈ꯭ꯔꯕꯅꯦ ꯇꯨꯝꯗꯅ ꯈꯣꯠꯇꯅ ꯊꯦꯡꯉꯒ ꯑꯗꯨꯃꯥꯏꯅ ꯇꯧꯈ꯭ꯔꯕꯅꯦ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯀꯩꯅꯣꯁꯤꯅ ꯂꯥꯏꯖꯁꯤꯅ ꯑꯗꯨꯃꯥꯏꯅ ꯋꯥꯆꯞ ꯒ꯭ꯔꯨꯞꯁꯦ ꯁꯦꯝꯃꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯗ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯍꯥꯏꯗꯤ ꯃꯦꯔꯤꯅ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯃꯛꯑꯦ ꯈꯣꯠꯂꯦ ꯇꯧꯔ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯃꯊꯪ ꯃꯊꯪ ꯄꯥꯎꯁꯦ ꯄꯤꯅꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯋꯥꯆꯞ ꯒ꯭ꯔꯨꯞꯁꯦ ꯂꯣꯏꯅ ꯑꯦꯗ ꯇꯧꯔꯛꯄꯁꯦ ꯆꯪꯅꯔꯛꯑꯦꯀꯣ ꯑꯗꯨꯒ ꯋꯥꯆꯞ ꯒ꯭ꯔꯨꯞꯁꯤꯗ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯌꯥꯝ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯍꯟꯗꯛꯀꯤ ꯇꯦꯁꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯨꯅ ꯇꯧꯈꯤꯕ ꯇꯦꯁ ꯑꯣꯏꯗꯣꯔꯦ ꯀꯣ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯇꯝꯁꯨ ꯑꯝꯇ ꯐꯪꯍꯧꯔꯝꯃꯔꯣꯏ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯇꯦꯁꯁꯤ ꯍꯦꯛ ꯀꯩꯅꯣ ꯇꯧꯕꯗ ꯍꯥꯏꯗꯤ ꯍꯌꯦꯡꯒꯤ ꯇꯦꯁꯁꯦ ꯍꯦꯛ ꯃꯥꯏ ꯄꯥꯛꯇꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯟꯗꯛꯀꯤ ꯀꯩꯅꯣꯁꯦ ꯀ꯭ꯂꯥꯁꯁꯦ ꯑꯃꯨꯛꯀ ꯅꯧꯍꯧꯅꯅ ꯀ꯭ꯂꯥꯁꯁꯦ ꯐꯦꯜ ꯑꯣꯏꯔꯅꯤ ꯑꯗꯨꯅ ꯀ꯭ꯂꯥꯁꯁꯦ ꯑꯃꯨꯛꯀ ꯅꯧꯍꯧꯅꯅ ꯆꯍꯤ ꯑꯃ ꯃꯥꯡꯉ ꯀꯥꯕ ꯇꯥꯕꯅꯤ ꯈꯣꯠꯄꯅꯤ ꯍꯥꯏꯔꯦꯀꯣ ꯑꯗꯨꯒ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯉꯛꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯍꯌꯦꯡ ꯇꯦꯁ ꯇꯧꯅꯦꯗꯤ ꯈꯣꯠꯅꯦꯗꯤ ꯀꯅꯥꯝꯇꯅꯁꯨ ꯀꯩꯁꯨ ꯍꯥꯏꯔꯛꯇꯦꯅ ꯈꯣꯠꯇꯦꯅ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯃꯣꯏꯁꯦ ꯍꯥꯏꯗꯤ ꯍꯌꯦꯡꯒꯤ ꯇꯦꯁꯁꯨ ꯀꯩꯅꯣ ꯇꯧꯗ꯭ꯔꯒꯗꯤ ꯄꯥꯁ ꯇꯧꯗ꯭ꯔꯒꯗꯤ ꯅꯣꯏꯁꯦ ꯑꯃꯨꯛꯀ ꯅꯧꯅ 1 year ꯃꯥꯡꯉꯒ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔꯅꯤ ꯈꯣꯠꯂꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯉꯛꯅꯔꯦꯀꯣ ꯑꯗꯨꯀꯥꯟꯗ ꯀꯩꯅꯣ ꯇꯧꯔꯦ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯅ ꯀꯩꯅꯣꯗꯣ ꯃꯦꯔꯤꯁꯦ ꯑꯁꯤꯅ ꯍꯥꯏꯔꯛꯑꯦꯀꯣ ꯑꯗꯨꯀꯥꯟꯗ ꯑꯩꯗꯤ ꯀꯩꯅꯣꯅꯤꯅ ꯑꯩꯒꯤ ꯑꯦꯛꯁꯦꯁ ꯈꯔ ꯂꯩꯀꯣ ꯑꯩꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯃꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯅꯤꯅꯀꯣ ꯑꯩꯅ ꯀꯩꯅꯣꯗ ꯃꯣꯏꯒꯤ ꯀꯩꯅꯣꯗꯣ ꯁ꯭ꯇꯥꯐꯀꯤ ꯑꯗꯨꯒꯨꯝꯕ ꯃꯣꯏꯒꯤ ꯀꯣꯏꯁꯟ ꯄꯦꯄꯔ ꯊꯝꯃꯝꯗꯣ ꯑꯗꯨ ꯑꯩꯒꯤ ꯑꯦꯛꯁꯦꯁ ꯂꯩ ꯑꯗꯨꯅ ꯃꯌꯥꯝꯅ ꯀꯔꯤꯒꯨꯝꯕ ꯑꯩꯉꯣꯟꯗꯒꯤ ꯀꯣꯏꯁꯟ ꯄꯦꯄꯔ ꯄꯥꯝꯃꯒꯗꯤ ꯁꯣꯝ ꯅꯥꯀꯟꯗ 2,200 ꯀꯩꯅꯣ ꯇꯧꯔꯒ ꯁꯣꯝꯒꯤ ꯀꯦꯔꯤꯌꯔꯗꯨ ꯀꯟꯖꯍꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯐꯦꯜ ꯑꯣꯏꯔꯒ ꯂꯩꯍꯧꯔꯒꯦ ꯍꯥꯏꯕ꯭ꯔꯥ ꯃꯌꯥꯝꯅ ꯈꯜꯂꯣ ꯍꯥꯏꯔꯒ ꯃꯥꯅ ꯀꯩꯅꯣ ꯄꯦꯃꯦꯟ ꯂꯤꯡ ꯑꯃ ꯊꯥꯔꯒꯀꯣ ꯀꯩꯅꯣꯗ ꯀꯩꯅꯣ ꯇꯧꯔꯛꯇꯣꯏꯅꯤ ꯁ꯭ꯀꯦꯅꯔ ꯑꯃ ꯊꯥꯔꯛꯇꯣꯏꯅꯤꯀꯣ ꯁ꯭ꯀꯦꯅꯔꯁꯤꯅ ꯑꯁꯦꯡꯕ ꯀꯩꯅꯣꯒꯤ ꯑꯣꯏꯗꯣꯏꯅꯤꯀோ ꯉꯁꯥꯏꯒꯤ ꯀꯩꯅꯣꯒꯤ ꯃꯦꯔꯤꯒꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁ꯭ꯀꯦꯅꯔꯁꯤ ꯊꯥꯔꯒ ꯁꯤꯗ 2,200 ꯇꯧꯁꯜꯂꯛꯑꯣ ꯑꯗꯨꯒ ꯑꯩ ꯀꯣꯏꯁꯟ ꯄꯦꯄꯔꯗꯣ ꯄꯤꯔꯛꯑꯒꯦ ꯈꯣꯠꯂꯛꯑꯒꯦ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯀꯥꯟꯗ ꯁꯣꯝꯀꯥꯟꯗ ꯃꯌꯥꯝꯁꯤꯗꯤ ꯀꯩꯅꯣ ꯇꯧꯅꯤꯡꯗꯕꯅꯤꯅ ꯂꯣꯏꯅ ꯄꯥꯈꯠꯅꯔꯦꯀꯣ ꯇꯨꯝꯃꯝꯕꯒꯁꯦ ꯂꯣꯏꯅ ꯀꯣꯜ ꯇꯧꯔꯒ ꯍꯧꯗꯣꯛꯅꯔꯒ ꯑꯗꯨꯃꯥꯏꯅ ꯑꯁ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯦꯔꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ ꯈꯣꯠꯂꯛꯑꯦ ꯑꯩꯈꯣꯏ ꯍꯌꯦꯡ ꯑꯦꯛꯖꯥꯝ ꯂꯩ ꯈꯣꯠꯂꯤ ꯅꯠꯇ꯭ꯔꯗꯤ 2,200ꯗꯣ ꯂꯣꯏ ꯄꯤꯔꯛꯑꯣ ꯅꯠꯇ꯭ꯔꯗꯤ ꯃꯥ ꯀꯩꯅꯣ ꯇꯧ ꯇꯥꯔꯦ ꯑꯩꯈꯣꯏꯕꯨ ꯑꯦꯛꯖꯥꯝ ꯐꯦꯜ ꯑꯣꯏꯗꯅ ꯀꯩꯅꯣꯁꯦ ꯆꯍꯤ ꯑꯃꯁꯦ ꯑꯃꯨꯛ ꯍꯟꯅꯕ ꯇꯥꯔꯦ ꯈꯣꯠ ꯇꯥꯔꯦꯅ ꯃꯣꯏ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯀꯤꯅꯔꯦꯀꯣ ꯑꯗꯩꯗꯤ ꯄꯩꯁꯥꯁꯦ ꯂꯩꯕ ꯂꯩꯇꯕ ꯍꯦꯛꯇ ꯈꯣꯝꯖꯤꯜꯂꯒ ꯃꯌꯥꯝꯁꯦ 2,200 ꯂꯣꯏꯅ ꯊꯥꯖꯤꯜꯅꯔꯦꯀꯣ ꯑꯗꯨꯀꯥꯟꯗ ꯃꯣꯏꯒꯤ 50 ꯀꯩꯅꯣ ꯂꯩꯕꯁꯦ ꯀ꯭ꯂꯥꯁꯃꯦꯠ ꯂꯩꯕꯁꯦ ꯑꯁꯤꯅ ꯂꯣꯏꯅ ꯊꯥꯔꯛꯑꯦ ꯑꯗꯨꯀꯥꯟꯗ ꯂꯨꯄꯥ 100,000 ꯀꯩꯅꯣꯒꯤ ꯑꯦꯀꯥꯎꯟꯁꯤꯗ ꯆꯪꯈ꯭ꯔꯦꯀꯣ ꯃꯦꯔꯤꯒꯤ ꯑꯦꯀꯥꯎꯟꯁꯤꯗ ꯑꯗꯨꯒ ꯀꯣꯏꯁꯟ ꯄꯦꯄꯔꯁꯤꯗꯤ ꯑꯝꯇ ꯊꯥꯔꯛꯇ꯭ꯔꯦꯕꯀꯣ ꯑꯝꯇ ꯊꯥꯔꯛꯇꯕꯗꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯃꯌꯥꯝꯁꯤꯅ ꯂꯣꯏꯅ ꯁ꯭ꯀ꯭ꯔꯤꯟꯁꯣꯠꯀꯁꯤ ꯂꯧꯔꯒ ꯀꯩꯅꯣꯒꯤ ꯃꯦꯁꯦꯖ ꯊꯥꯔꯛꯄ ꯈꯣꯠꯂꯛꯄ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯂꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯤ ꯄꯣꯠꯁꯦ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯣ ꯂꯥꯏꯖꯁꯦ ꯑꯁꯤꯅ ꯃꯦꯔꯤꯒꯤ ꯐꯣꯟꯁꯦ ꯑꯁꯤꯁꯦ ꯃꯥꯅ ꯂꯣꯟꯅ ꯂꯧꯍꯧꯗꯣꯏꯅꯦꯕ ꯃꯦꯔꯤꯁꯤꯅ ꯀꯩꯅꯣ ꯇꯧꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯅꯨꯃꯤꯗꯥꯡꯁꯦ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯃꯣꯏꯁꯦ ꯀꯣꯏꯕ ꯂꯥꯛꯄꯅꯦꯕ ꯀꯩꯅꯣ ꯃꯣꯜ ꯑꯃꯗ ꯀꯣꯏꯕ ꯂꯥꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯋꯦꯗꯤꯡ ꯑꯃ ꯂꯩꯀꯣ ꯋꯦꯗꯤꯡ ꯁꯦꯔꯦꯃꯣꯅꯤꯁꯤꯗ ꯀꯩꯅꯣ ꯇꯧꯕꯅꯤ ꯋꯦꯗꯤꯡ ꯁꯦꯔꯦꯃꯣꯅꯤꯁꯤ ꯌꯥꯝ ꯂꯦꯕꯤꯁ ꯑꯣꯏꯅ ꯄꯥꯡꯊꯣꯛꯑꯦ ꯑꯗꯨꯀꯥꯟꯗ ꯃꯣꯏꯒꯤ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯋꯦꯗꯤꯡ ꯁꯦꯔꯦꯃꯣꯅꯤ ꯑꯣꯏꯕꯒꯤ ꯐꯣꯟꯈꯩꯁꯦ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯂꯧꯁꯤꯟꯕꯅꯦꯕ ꯑꯗꯨꯒ ꯂꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯐꯣꯟꯁꯦ ꯌꯥꯎꯗꯅ ꯂꯣꯏꯅ ꯆꯪꯍꯟꯕ ꯀꯩꯅꯣꯁꯦ ꯄꯤꯛꯆꯔꯁꯦ ꯃꯣꯏꯅ ꯊꯥꯗꯣꯛꯅꯤꯡꯗꯕꯒꯤ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯋꯦꯗꯤꯡ ꯑꯣꯏꯕꯒꯤꯀꯣ ꯑꯗꯨ ꯇꯧꯀꯥꯟꯗ ꯐꯣꯟꯁꯦ ꯉꯁꯥꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁꯥꯔꯒ ꯂꯥꯏꯖꯅ ꯁꯣꯝ ꯅꯥꯀꯟ ꯂꯣꯠꯂ ꯂꯩꯔꯒ ꯃꯥꯅ ꯐꯣꯟꯁꯦ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯂꯧꯍꯧꯔꯒ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯃꯦꯁꯦꯖꯁꯤ ꯊꯥꯔꯒ ꯒ꯭ꯔꯨꯞꯁꯤ ꯆꯦꯠꯁꯤ ꯇꯧꯔꯒ ꯁꯥꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯅꯦꯕ ꯑꯗꯨꯀꯥꯟꯗ
moina weddinga si loirega halakwe lai keno je mary je admai halaga ma si tungre no nongala hek nongala pasida mayam gi chet mayam sina ma se lol palak unga changal lem sima kai de ki paisa no si mayam ju khol si to wana ngasai gi chet to hang lo yenga da loina da mai yoro mo de ma si ngak e ko ma si kaino ka to no si mayam ju khol si to lo ma si ngai tang ngak pa da ma si kham thengi ko adoi mayamsina loina kino tawr hore nangna loina tawrga scam tawrga akhoi paisa thokpa khotpa admai tawrga mayamsina police ta kino tawrga case tawrpadagi kholokpadagi principal su yaunare aduga nangi nachala pina admai tawrga scam dorme kholamme school gi question paper admai tawrga kholaga tawrga ngasai gi nupi je scam tawbagi ma se kino tawrga pharaga question tawrga juvenile gi detention na ma se amuk thamgre ko adumaya to bodagidi ngasai gi laizagi magi keno se magi plan se mai pae laizagi plan se mai pae aduna life on singer pa life to Angelina andu su mana boyfriend magi kwai nuksijaba boyfriend do keno toroga aduna ma thadok pirame aduga ngasai Linda su magi ma bullying to bogi video leak to oidena magi pan pamjaba idol image to ti to punglo manga masu pungtoi to reka papa na khubang na tharaga mai to ga ma se loisingre masu aduga Mary du su sona kanda principal gi macha ne mai larik haibi ni khotbani ga to modumana sona kanda magi di access le question paper oina phangi kholi to ga mana adana question paper hura laga fast bi on gre aduga masu juvenile detention na masu changre ko admai to ga lies sina ko ai last ko moida loina chi team mom tharak tuine ko aduga na lies sina chi chi ke haiba matamda what you do ko haidi nangna tawbodo alido nangonda dum halaga lakpani it's karma haraga man tharak toine ko aduga mayam se loina realize tore haidi o man tawjarbaduna mana phangjabani do ko man loina realize tore ko adumaina haidi wari sida ko sai lai sina mangon tawgiba magi mangonda humiliate tawbigi wa magi manang pa phawna mangonda humiliate tohangiba adugi myam duna mana hai moi ko revenge logi bane ko admai to na wari se minus wide loisilage do myam na haidi myam gi keno do highway mo haidi mai kam keno do haidi myam gi ke haini opinion do haidi sikse lai jana tawise chumbra khotbra natraga lai jana tawrise magi makhutta loina mana keno tawraga mana thabak se ko ma masana adumaina revenge pijagi bani natraga ma se police ta adumaina hai gi bana chumbra na khanbra police ta haraga mana help lo mana chumbra na khanbra adubu police ta haraga help lo buje hojkan di mana keno khan gi buje kaino ha mata moidi am elites ko family ngak tania cho sang ngak tania aduna hai yoda evidence lo itabani na kanar hoina mana khanbadagi mana matter che mai makhutta ko maina paisilaga mana loine bench lorki bane ko maina mayam gi opinion du hairmo ado keno se wari seng sigi disfai lo sinjarage ado you are sinungai be like to remu share to remu du dongi mamal yawn bo khubi sing aduna subscribe button sing adu namsen biduna channel asibu subscribe to aduna support to remu ado mathang wari nungai ba yam pujarake ado mayamna keno torgadi haidi wari se nungai birega di share su to biramo ko aduga mathangi wari da awu thengarase ngasigi swai sum lo sinjarage bye